Good morning. Oi ma kana kana no sibu nung thau la ame upanipa la ame thank you ho. Kapai no masana. Kai sila pero mama. Pai no. Maybe thaba ka gyan ta de ne ning thore nang khubak jeri thank you welcome. कितनी गंदी है थैंक यू वेलकम मैं अपना पो मी मंगा खकला सपोर्ट तबीरे लाइक ऑप्शन बिरमो मैम के मथेल चानारगे केएमसी श्याम के मथेल चागे वेलकम मैं अपनो थैंक यू चंगबिरपगी मैम लाइक ऑप्शन बिरमो चनु सु लाई थैंक यू चनु हाय थैंक यू वेलकम पुंसीदा नंगा थेंगनारमद्रबा खंगलम लोय नुंसीबा करिनो ओइरम लोयसे असुमना नंतगी वाखरगा ngawrbi about pen dress karino aise karino hoi ma ko ka saida matamna sangdabana elbi thabagi kaino tawdoi ba matam sangde thadi thaningba matamde leitaba iche nungai boy koksi ngai bamga khangde Syam oh Syam kai mathel no chanu chak thongabo chanu gi short jam phaja na semi kamai tai no edi edit haite phaja de gi short chema je short edit jam phaja chanu gi to like thank you मैम लामाga loina hangare chanu nok thare ja kai no ne kai no no ise पुंसीदा नंगा थेंगनारमद्रबा कायदगी वाइटी सिगा चंगुना वारेदा साइता तौसलुबा कौना खोंजे थांजलुबनिना थांदोपसु ngamda थांजनबा चटपसु ngamda मयांगा मानना एलबी थाबे मतमसु लेते मिगदसु सपोर्ट ngamde चनु नंग गिनो इनो ओ श्याम कई मथेल सारगे पुंसीदा नंगा थेंगनारमद्रबा
ꯈꯪꯂꯝꯂꯣꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯑꯣꯏꯔꯝꯂꯣꯏ ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯀꯩꯅꯣ ꯀꯝ ꯆꯦ ꯍꯥꯏꯁꯦ ꯑꯩꯁꯦ ꯇ꯭ꯔꯥꯟꯁꯂꯦꯠ ꯑꯣꯏꯗ꯭ꯔ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯆꯥꯃꯅꯤ ꯐꯣꯡꯅꯤꯡꯕ ꯅꯤꯡꯁꯤꯡꯅꯤ ꯉꯥꯏꯍꯥꯛ ꯀꯅꯥꯅꯣ ꯁꯤꯅꯃꯣ ꯁ꯭ꯌꯥꯝꯂꯣ ꯁꯤꯕꯣ ꯁ꯭ꯌꯥꯝꯂꯣ ꯁꯤꯕꯣ ꯀꯩꯅꯣ ꯀꯦꯖꯤ ꯃꯈꯥꯏꯒ ꯍꯥꯏꯁꯨ ꯀꯩꯅꯣ ꯁꯤ ꯁ꯭ꯌꯥꯝꯒꯤ ꯑꯥꯏ ꯗꯤ ꯑꯣꯏꯔꯝꯒꯅꯤ ꯃꯃꯤꯡꯁꯦ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯈꯪꯂꯝꯂꯣꯏ ꯅꯨꯡꯁꯤꯕ ꯀꯔꯤ ꯑꯣꯏꯔꯝꯂꯣꯏ ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯉꯥꯍꯩ ꯀꯦꯖꯤ ꯃꯈꯥꯏ ꯍꯥꯏꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡ ꯃꯌꯥꯝꯁꯤ ꯉꯥꯍꯩ ꯀꯦꯖꯤ ꯃꯈꯥꯏ ꯑꯩ ꯑꯣꯟ ꯂꯩꯀꯣ ꯏꯆꯦꯕ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯆꯅꯨ ꯉꯥꯍꯩ ꯀꯦꯖꯤ ꯃꯈꯥꯏꯁꯤꯅ ꯂꯥꯏꯛ ꯑꯃ ꯇꯧꯔꯦ 3 ꯁꯨꯔꯦ ꯆꯅꯨ ꯀꯩ ꯃꯊꯦꯜ ꯊꯣꯡꯉꯤꯒꯦ ꯀꯣꯛꯁꯨ ꯆꯤꯛꯂꯤ ꯆꯤꯛꯂꯤ ꯇꯧꯏ ꯂꯣꯛ ꯊꯨꯡꯗꯩ ꯇꯧꯏ ꯅꯨꯡꯉꯥꯏꯇꯕꯅ ꯊꯥꯁꯤꯔꯥ ꯊꯥꯔꯣꯏꯁꯤꯔꯥ ꯉꯥꯛꯇꯪ ꯊꯥꯖꯤꯟꯒꯦꯗꯦ ꯑꯩꯅ ꯀꯣꯛꯀ ꯁꯥꯏ ꯑꯉꯥꯡꯁꯤꯡꯅꯒꯅꯦ ꯇꯤꯚꯤ ꯌꯥꯝꯅ ꯉꯥꯎꯔꯤ ꯊꯥꯖꯤꯜ ꯂꯩꯔꯒ ꯃꯥꯏ ꯃꯈꯣꯟꯗꯨꯃ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯊꯥꯁꯤꯔ ꯑꯩ ꯑꯗꯨꯝ ꯁꯥꯟꯅꯗꯕ ꯑꯩꯅꯒ ꯈꯔ ꯏꯊꯧ ꯀꯟꯖꯕꯅꯦ ꯄꯨꯟꯁꯤꯗ ꯁ꯭ꯌꯥꯝ ꯑꯃꯃꯨꯛ ꯁꯥꯏꯑꯣꯟ ꯑꯣꯟꯕ ꯆꯠꯈ꯭ꯔ ꯃꯥꯅꯤ 4 ꯁꯨꯈ꯭ꯔꯦ ꯁ꯭ꯌꯥꯝꯒꯤ ꯁꯥꯏꯑꯣꯟ ꯑꯃꯃꯨꯛ ꯂꯥꯛꯇꯣꯔꯦ ꯑꯗꯨ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯁ꯭ꯌꯥꯝꯒꯤ ꯁꯥꯏꯑꯣꯟ ꯑꯃꯃꯨꯛ ꯍꯦ ꯁ꯭ꯌꯥꯝ ꯍꯦ ꯁ꯭ꯌꯥꯝ ꯖꯃꯨꯅꯥꯒꯤ ꯇꯣꯔꯕꯥꯟꯗ ꯆꯅꯨꯅ ꯑꯣꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ राधा राधा कौरिब श्याम राधा राधा कौरिब श्याम थैंक यू चनू ऑन ले जम कालंजी की तुरबांदा जमुना मपांदा श्याम की साइवन में आम श्याम कृष्ण गोपाल नंदलाला कई क्या मम्मी हाय ताई को एक राधा एक मीरा दो उन्होंने श्याम को चाहा चनू ना क्लेप क्लेप तो रही थैंक यू तो मम्मू लाया तो श्याम निंगथवाई ना मम्मू लाया अंतर क्या दोनों की चाह में बोलो एक प्रेम दीवानी एक दर्श दीवानी एक प्रेम दीवानी एक दर्श दीवानी राधाना नुसीबदा ngꯥꯎꯖꯕ मीराना दर्शनदा ngꯥꯎꯖꯕ कृष्ण दर्शनदा को अंतर क्या दोनों की चाह में बोलो एक प्रेम दीवानी एक दर्श दीवानी अमो मुलायदो कांसोई चारे मुलाये कांसोई चारे अखोइदा मु कांसोई चासी लाओ मीरा ने मधुबन में राधा ने मधुबन में धुंधा राधा ने मीरा ने मन में
राधा ने मीरा बन गई जोगी कनानो सिनमो ओइमा कांसोई चारे श्याम निंगथौ शर्मागी मचा दीपांजलिगी मचा सिना करी हाइनो ममिंगसिबो करिनो श्याम नंबो नंग ꯖꯣꯛ ꯌꯥꯝ ꯁꯥꯏꯌꯣꯟꯁꯤꯕꯨ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯁꯤꯕꯣ ꯍꯥꯏꯕ ꯂꯥꯛꯂꯒꯦ ꯑꯩꯃꯥꯅ ꯁꯤꯅ ꯍꯥꯏꯕ ꯂꯥꯛꯂꯒꯦ ꯍꯥꯏꯔꯁꯤꯕ ꯀꯩꯅꯣꯅꯦ ꯁ꯭ꯌꯥꯝ ꯅꯪꯕꯨ ꯖꯣꯛ ꯌꯥꯝ ꯁꯥꯏꯌꯣꯟꯁꯦ ꯀꯃꯥꯏꯅ ꯑꯣꯜꯂꯤꯅꯣꯅꯦ ꯑꯣ ꯋꯥꯏꯇꯤꯀꯤꯡ ꯍꯥꯏꯕ ꯂꯥꯛꯂꯒꯦ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯐꯣꯡꯂꯣ ꯇꯥꯔꯒꯦ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯀꯅꯥꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯝꯂꯤꯕꯅꯣ ꯂꯣꯟꯅ ꯂꯣꯟꯅ ꯇꯞꯅ ꯅꯥꯞꯄ ꯆꯤꯡꯅꯩꯗꯤ ꯈꯪꯗꯦ ꯈꯪꯗꯦ ꯀꯅꯥꯅ ꯀꯔꯤ ꯋꯥ ꯍꯥꯏꯔꯝꯂꯤꯕꯅꯣ ꯏꯆꯥ ꯅꯨꯄꯤꯅ ꯀꯩꯗꯧꯔꯤꯕ ꯁꯣꯝꯗ ꯈꯪꯗꯦ ꯂꯣꯟꯅ ꯂꯣꯟꯅ ꯇꯞꯅ ꯅꯥꯞꯄ ꯆꯤꯡꯅꯩꯗꯤ ꯈꯪꯗꯦ ꯈꯪꯗꯦ ꯁꯪꯄꯣꯟꯇꯦ ꯃꯌꯥꯝ ꯊꯕꯛꯅ ꯄꯩ ꯂꯩꯔꯦ ꯏꯁꯥꯁꯦ ꯃꯔꯦꯡ ꯆꯠꯂꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯊꯥꯖꯤꯜꯂꯤꯃꯤ ꯊꯕꯛꯁꯦ ꯂꯣꯏꯕ ꯅꯥꯏꯗꯦꯀꯣ ꯁꯥꯃꯣꯂꯤꯅꯤ ꯂꯥꯛꯑꯦ ꯅꯦꯅꯦ ꯑꯩ ꯂꯥꯛꯑꯦ ꯊꯦꯡꯛ ꯌꯨ ꯁꯥꯃꯣꯂꯤꯅꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯪꯗꯅ ꯁꯥꯃꯣꯂꯤꯅꯤ ꯅꯪ ꯉꯔꯥꯡ ꯂꯥꯏꯞ ꯊꯥꯕ꯭ꯔꯣ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯣ ꯅꯪ ꯉꯔꯥꯡ ꯁꯥꯃꯣꯂꯤꯅꯤ ꯉꯔꯥꯡ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯣ ꯇꯧꯈ꯭ꯔꯦꯅꯦ ꯍꯥꯏꯕ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯥ ꯑꯩꯅ ꯀꯣꯟꯅꯗ ꯀꯩꯅꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏꯅꯦ ꯑꯩꯅ ꯑꯗꯨꯒ ꯆꯪꯕꯗꯗꯤ ꯂꯩꯔꯝꯗꯦ ꯏꯆꯥ ꯅꯨꯄꯥ ꯀꯩ ꯍꯥꯏꯕꯁꯤꯅ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯣ ꯋꯥꯏꯇꯤ ꯀꯤꯡ ꯅꯤꯡꯊꯧ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯁꯥꯏꯌꯣꯟ ꯃꯌꯥꯝꯁꯦ ꯁꯥꯃꯣꯂꯤꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯃꯇꯥꯡ ꯌꯦꯡꯒꯦꯕꯨ ꯀꯨꯏꯗꯦ ꯁꯨꯝ ꯌꯦꯡꯉꯤꯕ ꯍꯥꯏꯕ ꯑꯣ ꯐꯪꯗꯤ ꯐꯪꯅꯍꯧꯗꯦꯕ ꯅꯪ ꯂꯣꯏꯈ꯭ꯔꯒ ꯀꯣꯟꯅ ꯅꯣꯇꯤ ꯂꯥꯛꯏꯑꯕ ꯂꯩꯕꯨ ꯂꯩꯇꯦꯅꯦ ꯇꯜꯂꯦꯗ ꯈꯪꯗꯦꯗ ꯑꯦꯜꯕꯤ ꯊꯥꯕꯩ ꯃꯇꯝ ꯁꯪꯗꯦꯅꯦ ꯃꯤꯅ ꯐꯝꯃꯒ ꯑꯦꯜꯕꯤ ꯊꯥ ꯅꯠꯇꯕ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯅꯩꯀꯣ ꯑꯩꯈꯣꯏꯅ ꯃꯇꯝꯁꯦ ꯁꯪꯗꯕꯅ ꯏꯆꯥꯅꯨꯄꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯂꯩꯔꯦ ꯑꯩꯗꯤ ꯏꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯈꯪꯕ꯭ꯔꯥ ꯑꯥꯗ ꯆꯠꯂꯒ ꯃꯨꯅꯦꯁ ꯑꯃꯐꯥꯎ ꯅꯦꯠꯋꯥꯛ ꯐꯪꯉꯣꯏꯗꯣꯏꯅꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯑꯗꯨꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯃꯐꯥꯎ ꯌꯦꯡ ꯉꯝꯃꯔꯣꯏ ꯑꯩꯒꯤꯁꯨ ꯊꯥꯡꯒꯠꯄ ꯉꯝꯃꯣꯏ ꯑꯩꯅ ꯑꯞꯂꯣꯗ ꯑꯝꯇꯪ ꯇꯧꯕꯗꯅꯦ ꯑꯣꯏꯃꯥ ꯑꯩꯅ ꯗꯂꯥꯏ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯀꯅꯤ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯠꯀꯅꯤ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯈꯔ ꯀꯥꯈꯤꯕꯁꯨ ꯌꯥꯎꯏ ꯀꯥꯕ ꯉꯝꯗꯅꯅꯦ ꯐꯦꯜ ꯑꯣꯏꯕꯁꯨ ꯌꯥꯎꯔꯤ ꯑꯃꯐꯥꯎ ꯅꯦꯠꯋꯥꯛ ꯐꯪꯗ ꯃꯣꯏꯒꯤꯗꯤ ꯑꯗꯨꯝ ꯐꯪꯉꯤꯕ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯏꯄꯥꯝꯒꯤ ꯃꯤꯁꯤꯡ ꯃꯣꯏ ꯂꯩꯗꯨꯗꯤ ꯑꯩꯒꯤꯁꯦ ꯑꯝꯇ ꯅꯦꯠ ꯐꯪꯗꯕꯗꯨꯒ ꯏꯆꯥꯅꯨꯄꯥ ꯂꯩꯔꯦ ꯑꯩꯗꯤ ꯍꯥꯏꯕ ꯏꯆꯥꯅꯨꯄꯥ ꯂꯩꯔꯦ ꯑꯩꯗꯤ 10 ꯂꯥꯏꯛ ꯁꯨꯔꯦ ꯊꯦꯡꯛ ꯌꯨ ꯁ꯭ꯌꯥꯝꯒꯤ ꯁꯥꯏꯌꯣꯟ ꯃꯌꯥꯝꯁꯦ ꯆꯅꯨ ꯊꯦꯡꯛ ꯌꯨ ꯁꯥꯃꯣꯂꯤꯅꯤ ꯊꯦꯡꯛ ꯌꯨ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯌꯥꯝ ꯋꯥꯁ ꯇꯥꯏꯝ ꯐꯪꯗꯣꯏꯅꯣꯀꯣ ꯋꯥꯔꯦꯗ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯈꯪꯂꯝꯂꯣꯏ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯑꯣꯏꯔꯝꯂꯣꯏ ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯪꯇꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯤ ꯅꯦꯅꯦ ꯑꯩ ꯅꯍꯥꯟ ꯒꯣꯀꯨꯜꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯨꯝ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯀꯤꯔꯦ ꯑꯩ ꯃꯗꯨꯗꯣꯅꯦ ꯍꯌꯦꯡ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯕꯅꯦ ꯑꯩꯗꯨꯅꯤ ꯅꯪꯅ ꯊꯥꯡꯒꯠꯂꯛꯄꯗꯣ ꯑꯩꯁꯨ ꯈꯜꯂꯤꯃꯤ ꯑꯗꯨꯗ ꯁꯔꯃꯥꯅ ꯍꯥꯏꯕꯅꯦ ꯍꯌꯦꯡ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕ ꯃꯇꯝꯗ ꯃꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯏꯑꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗꯣ ꯑꯗꯨꯅꯤ ꯊꯥꯡꯒꯠꯀꯅꯨ ꯑꯗꯨꯃꯥꯏꯅ ꯃꯤꯗꯤ ꯃꯌꯥꯝ ꯊꯥꯡꯒꯠꯅꯩꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ
ꯚ꯭ꯌꯨꯗꯤ ꯐꯖꯅ ꯀꯥꯈ꯭ꯔꯦ. ꯑꯣ ꯑꯗꯨꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯀꯥꯏꯌꯦꯕ. ꯅꯪ ꯍꯣ ꯊꯥꯡꯒꯠ ꯑꯃꯨꯛꯀ ꯇꯜꯂꯦ ꯅꯠꯇ꯭ꯔꯥ ꯚ꯭ꯌꯨ ꯇꯞꯇꯥꯏ ꯀꯥꯍꯜꯂꯒ ꯑꯗꯨꯕꯨꯗꯤ. ꯁꯞꯇꯤ ꯐꯪꯍꯧꯕ꯭ꯔꯥ ꯁꯥꯃꯣꯂꯤꯅꯤ? ꯁꯞꯇꯤ ꯐꯪꯍꯧꯕ꯭ꯔꯥ? ꯁꯞꯇꯨꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤ. ꯁꯤꯅ ꯀꯅꯥ ꯀꯔꯤ ꯍꯥꯏꯕ? ꯑꯣꯏꯃꯥ ꯅꯤꯡꯊꯧ ꯅꯪꯒꯤ ꯁꯥꯏꯌꯣꯟ ꯃꯌꯥꯝꯁꯦ ꯑꯣꯏꯃꯥ. ꯑꯣ ꯏꯗꯨ ꯅꯤꯡꯊꯧ. ꯏꯗꯨ ꯅꯤꯡꯊꯧ ꯃꯔꯝ ꯃꯣꯛꯄ. ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯞꯊꯔꯛꯏꯅꯣ ꯃꯥꯅ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ. ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯗꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ. ꯀꯂꯛꯏꯀꯣ ꯀꯂꯛꯏꯕꯤꯗꯣ. ꯑꯣꯏꯃꯥ ꯃꯃꯥ ꯁꯅꯥ. ꯊꯨꯒꯥꯏꯈ꯭ꯔꯦ. ꯃꯃꯥꯅ ꯄꯥꯏꯅꯨ ꯍꯥꯏꯗ꯭ꯔꯥ ꯅꯉꯣꯟꯗ? ꯍꯥꯏꯕ꯭ꯔꯥ? ꯃꯃꯥꯅ ꯄꯥꯏꯅꯨ ꯍꯥꯏꯕ꯭ꯔꯥ ꯅꯉꯣꯟꯗ? ꯍꯥꯏꯅꯦ. ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯅꯪ ꯌꯥꯝ ꯐꯠꯇꯦꯀꯣ ꯅꯪ. ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯅꯪ. ꯏꯪꯊꯔꯀꯥꯟꯗ ꯑꯗꯨꯒ ꯂꯩꯌꯨ. ꯑꯩ ꯇꯜꯂꯦ ꯐꯠꯇꯕ ꯃꯆꯥꯅꯤ. ꯃꯤꯅ ꯄꯥꯏꯍꯟꯅꯤꯡꯗꯕ ꯄꯥꯏꯅꯨ ꯍꯥꯏꯕ ꯄꯣꯠꯇꯣ ꯅꯪ ꯑꯗꯨ ꯄꯥꯏꯅꯦꯕ ꯅꯠꯇ꯭ꯔꯥ? ꯂꯦꯞ ꯀꯨꯝꯊꯔꯀꯥꯅꯨ ꯑꯗꯨꯒ ꯂꯩꯌꯨ ꯇꯨꯃꯤꯟꯅ. ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯀꯨꯝꯊꯔꯀꯥꯅꯨ. ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯀꯨꯝꯊꯔꯀꯥꯅꯨ ꯂꯦꯡꯒꯅꯨ ꯃꯈꯥꯗ ꯑꯦꯕꯤ ꯇꯧ. ꯑꯦꯕꯤ ꯇꯧ. ꯏꯁ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯈꯨꯂꯦꯡ ꯆꯥꯡꯂꯦꯡꯁꯤꯗꯤꯕ ꯑꯩ ꯀꯞꯅꯤꯡꯕꯖꯥꯠꯅꯤ. 80 rupees ꯄꯤꯕ ꯀꯥꯞ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ. ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤꯍꯦ. ꯌꯥꯝ ꯐꯠꯇꯕ. ꯌꯥꯝ ꯐꯠꯇꯕ. ꯃꯃꯥꯅ ꯄꯥꯏꯅꯨ ꯄꯥꯏꯅꯨ ꯍꯥꯏꯅ ꯍꯥꯏꯕ. ꯍꯦꯛ ꯂꯧꯔꯨꯅꯤ ꯀꯞꯄꯒ ꯂꯥꯎꯕꯒ. ꯀꯞꯄꯒ ꯂꯥꯎꯕꯒ ꯂꯝꯍꯦꯟꯕꯤ. ꯂꯝꯍꯦꯟꯕꯤ. ꯅꯪ ꯑꯩꯗꯤ ꯇꯜꯂꯦꯗ ꯑꯉꯥꯡꯒꯤ ꯈꯨꯂꯦꯡꯃꯛꯀ. ꯂꯝꯁꯦ ꯍꯦꯟꯕꯅ ꯂꯦꯡꯕꯅ ꯀꯔꯤꯒꯤ ꯈꯨꯂꯦꯡꯅꯣ ꯈꯪꯗꯦ. ꯁꯤꯅꯅꯦ ꯑꯩꯅ ꯑꯦꯝꯕꯤꯒ ꯊꯥꯖꯗ꯭ꯔꯕꯅꯤ. ꯃꯇꯝꯁꯦ ꯂꯩꯇꯦ. ꯑꯉꯥꯡꯅꯒ ꯈꯨꯂꯦꯡ ꯆꯥꯔꯦꯡ ꯐꯠꯇꯕꯅꯦ. ꯑꯩꯅꯒ ꯊꯕꯛ ꯁꯪꯗꯕꯅꯦ. ꯃꯤꯅ ꯑꯦꯝꯕꯤ ꯊꯥꯅ ꯀꯃꯥꯏꯅ ꯏꯀꯥꯏꯖꯅꯔꯤꯕ ꯈꯪꯗꯦ. ꯆꯠꯇꯣ ꯑꯥꯗ ꯆꯦꯆꯦ ꯃꯅꯥꯛꯇ ꯆꯣ. ꯆꯦꯆꯦ ꯃꯅꯥꯛꯇ ꯕꯣꯕꯣꯏꯗ ꯆꯣ. ꯕꯣꯕꯣꯏꯗ. ꯄꯨꯄꯨꯗ ꯆꯣꯀ꯭ꯂꯦꯠ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ? ꯆꯣ. ꯆꯠꯂꯣ ꯄꯨꯄꯨꯗ ꯆꯣꯀ꯭ꯂꯦꯠ ꯆꯥꯒꯦ ꯍꯥꯏꯌꯨ. ꯀꯣꯛ ꯉꯥꯎꯔꯤꯌꯦ ꯑꯉꯥꯡꯒꯤ ꯈꯨꯂꯦꯡꯃꯛꯀ ꯑꯩꯅ ꯊꯕꯛ ꯁꯪꯗꯕꯒ. ꯄꯥꯏꯅꯨ ꯍꯥꯏ ꯑꯩꯅ ꯄꯥꯏꯗꯅꯅꯦ. ꯑꯣꯏꯃꯥ ꯏꯆꯥ ꯊꯣꯏ. ꯊꯣꯏ ꯑꯣꯏꯃꯥ ꯁ꯭ꯌꯥꯝꯒꯤ ꯁꯥꯏꯌꯣꯟꯅꯤꯅꯦ. ꯂꯥꯏꯐꯁꯦ ꯊꯥꯕ ꯌꯥꯗꯦ ꯑꯩꯒꯤ. ꯍꯩꯇ꯭ꯔꯦ. ꯀꯩꯒꯤ ꯍꯩꯇ꯭ꯔꯤꯕ? ꯂꯥꯏꯐꯇꯨ ꯁꯨꯝ ꯅꯝꯃꯒ ꯌꯥꯗ꯭ꯔꯥꯅꯦ? ꯂꯥꯏꯐꯇꯨꯒ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯀꯩꯅꯣ ꯁꯥꯃꯣꯜꯂꯤꯅꯤ. ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯅꯣ? ꯂꯥꯏꯐꯇꯨ ꯑꯗꯨꯝ ꯅꯝꯃ ꯌꯥꯗ꯭ꯔꯣ ꯑꯉꯥꯡꯁꯦ ꯀꯗꯧ ꯇꯧꯔꯤꯅꯣ? ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯁꯥꯃꯣꯜꯂꯤꯅꯤ? ꯑꯣꯏꯃꯥ ꯅꯤꯡꯊꯧꯒꯤ ꯁꯥꯏꯌꯣꯟ ꯃꯌꯥꯝꯁꯤꯗꯤ ꯀꯩꯅꯣꯅꯦ? ꯅꯤꯡꯊꯧꯒꯤ ꯁꯥꯏꯌꯣꯟꯁꯦ ꯅꯪꯒꯤ ꯁꯥꯏꯌꯣꯟꯁꯦ ꯀꯌꯥꯅꯣ ꯂꯥꯛꯏꯁꯦ ꯍꯥꯏꯔꯣ ꯁ꯭ꯌꯥꯝ. ꯅꯪꯒꯤ ꯂꯥꯏꯛ ꯀꯌꯥꯅꯣ? ꯅꯪꯒꯤ ꯁꯥꯏꯌꯣꯟ ꯀꯌꯥꯅꯣ ꯂꯥꯛꯏꯁꯦ? ꯉꯥꯅꯨ ꯊꯣꯡꯕ ꯀꯥꯏꯅ ꯑꯣꯟꯊꯣꯛꯄꯅꯦ. ꯅꯤꯡꯊꯧꯒꯤ ꯁꯥꯏꯌꯣꯟ ꯀꯌꯥꯅꯣ? 12ꯔꯣ? ꯆꯥꯛ ꯊꯣꯡꯉꯤꯕꯣ ꯏꯅꯝꯃ ꯀꯅꯥꯅꯣ? ꯑꯣ ꯂꯩꯅꯥ ꯗꯦꯕꯤ. ꯅꯪ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯤꯅꯣ ꯂꯥꯏꯚ ꯊꯥꯏꯗꯨꯕꯣ? ꯑꯩꯅ ꯊꯕꯛ ꯑꯃ ꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯂꯥꯏꯛꯇꯪ ꯄꯤꯁꯜꯂꯝꯃꯤꯕ. ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯌꯦ. ꯊꯕꯛꯅ ꯂꯣꯏ ꯅꯥꯏꯗꯦ. ꯑꯥꯔ ꯀꯦ ꯃꯩꯔꯥꯕ ꯑꯃꯨꯛ ꯂꯥꯛꯑꯦ. ꯃꯩꯔꯥꯕꯣ ꯅꯪꯒꯤ ꯂꯥꯏꯛꯁꯦ ꯀꯌꯥꯅꯣ? ꯅꯪꯒꯤ ꯁꯞꯄꯣꯔꯠ ꯑꯥꯏꯗꯤꯁꯦ ꯀꯌꯥꯅꯣ? ꯆꯥꯛ ꯊꯣꯡꯉꯕꯣ? ꯑꯩ ꯊꯣꯡꯗ꯭ꯔꯤ. ꯂꯩꯅꯥ ꯅꯪ ꯂꯣꯏꯔꯕꯣ ꯆꯥꯛ? ꯑꯉꯥꯡ ꯑꯃ ꯂꯦꯡꯕꯅ ꯈꯪꯕ꯭ꯔꯥ? ꯑꯉꯥꯡ ꯂꯦꯡꯕꯒ ꯃꯥꯅ ꯇꯤꯚꯤ ꯊꯥꯖꯤꯟꯕꯅꯤ ꯑꯗꯨꯒꯤ ꯃꯈꯣꯟꯗꯨ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯁꯨꯝ ꯉꯥꯏꯍꯥꯛ ꯑꯣꯟꯗ ꯊꯝꯒꯗꯕꯗꯣ ꯊꯝꯕ ꯉꯝꯗꯦꯕ. ꯐꯤ ꯁꯥꯔꯤꯅꯤ ꯍꯥꯏꯕ. ꯑꯣ ꯑꯗꯨꯅ ꯑꯩꯁꯨ ꯐꯤ ꯁꯥꯏꯔ ꯃꯈꯣꯟꯂ ꯀꯩꯅꯣ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯈꯣꯟ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏ ꯇꯥꯕ ꯒꯥꯔꯤ ꯃꯈꯣꯟ. ꯁꯨꯝ ꯊꯥꯖꯤꯜꯂꯤꯅꯤ ꯍꯥꯏꯕ. ꯊꯥꯖꯤꯜꯂꯨ. ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯖꯤꯟꯒꯗꯕ ꯈꯪꯕ꯭ꯔꯥ? ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃ ꯂꯩꯕꯅ ꯍꯧꯖꯤꯛꯁꯨ ꯀꯥꯞ ꯑꯃ ꯊꯨꯒꯥꯏꯈ꯭ꯔꯦ.
ꯂꯨꯄꯥ 30 ꯄꯤꯕ ꯀꯥꯝꯅꯤ ꯄꯤꯁ ꯑꯝꯇ ꯇꯥꯡꯕꯅꯦ ꯃꯟꯕꯨꯗꯤ ꯃꯜꯂꯦ ꯀꯨꯏꯔꯦ ꯊꯥꯏꯅꯉꯩꯗ ꯁꯤꯜꯆꯔꯒꯤ ꯕꯤꯁꯥꯜꯗꯒꯤ ꯂꯩꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯃꯅꯤ ꯆꯍꯤ 9 ꯍꯦꯜꯂꯦ ꯀꯨꯏꯔꯕ ꯀꯥꯝꯅꯤ ꯐꯖꯗꯤ ꯐꯖꯩꯑꯕ ꯐꯤ ꯁꯥꯕꯗꯒꯤ ꯆꯥꯛ ꯊꯣꯡꯒꯦ ꯆꯪꯉꯛꯏꯅꯤ ꯍꯥꯏꯕ ꯑꯩ ꯆꯥꯛ ꯊꯣꯡꯒꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯌꯨꯝꯗ ꯈꯔꯅꯤ ꯂꯥꯏꯒꯤ ꯆꯠꯂꯨꯒꯥꯏ ꯇꯧꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯌꯥꯎꯁꯪꯒꯤ ꯄꯨꯔꯅꯤꯃꯥꯗ ꯑꯥꯗ ꯂꯥꯏꯒꯤ ꯃꯩ ꯏꯔꯥꯠꯄ ꯃꯥꯂꯦꯝꯅꯤꯃꯥꯒꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯏꯙꯧꯒꯤꯅꯤ ꯗꯤꯟ ꯑꯝꯇꯪ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯕ ꯏꯃꯥꯅ ꯆꯠꯄꯒꯤ ꯃꯇꯝꯁꯦ ꯍꯦꯛꯇ ꯂꯩꯇꯦ ꯏꯄꯥꯝꯗꯩꯅ ꯂꯥꯛꯍꯟꯅꯤꯡꯉꯤ ꯌꯨꯝꯂꯣꯡꯒꯤ ꯃꯤꯅ ꯊꯥꯅꯤꯡꯗꯦ ꯍꯥꯏꯗꯤ ꯊꯥꯅꯤꯡꯗꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯒ ꯑꯩ ꯊꯣꯛꯈ꯭ꯔꯒ ꯋꯥꯍꯧꯗꯣꯏꯗꯣ ꯊꯣꯡꯕꯤꯕꯒꯤ ꯊꯥꯛꯄꯤꯕꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯃꯇꯝ ꯑꯃ ꯌꯨꯝꯗꯩꯅ ꯑꯃ ꯂꯥꯛꯎ ꯑꯉꯥꯡ ꯎꯅꯤꯡꯉꯤ ꯍꯥꯏꯅꯤ ꯈꯪꯗꯦꯗ ꯃꯧ ꯍꯥꯏꯁꯦ ꯊꯕꯛꯅ ꯀꯟꯕꯅ ꯁꯪꯗꯕꯅ ꯀꯩ ꯍꯥꯏꯅꯤꯁꯦ ꯈꯣꯡꯉꯣ ꯈꯨꯠꯂꯣ ꯃꯔꯤꯁꯤꯒ ꯊꯧꯔꯤꯅ ꯄꯥꯏ ꯆꯤꯡꯉꯤꯅꯦ ꯑꯩꯅ ꯉꯥꯏꯍꯥꯛꯁꯤꯒ ꯑꯦꯜꯕꯤꯅ ꯐꯝꯃꯤꯁꯦ ꯈꯨꯠ ꯑꯅꯤꯁꯤꯁꯨ ꯆꯤꯡꯉꯤ ꯁꯣꯝꯗ ꯊꯕꯛꯅ ꯈꯣꯡ ꯑꯅꯤꯁꯤꯁꯨ ꯆꯤꯡꯉꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯂꯣꯏ ꯅꯥꯏꯗꯦ ꯀꯔꯤꯒꯤ ꯇꯝꯕꯤꯕ ꯅꯨꯡꯁꯤꯕ ꯃꯉꯥꯎ ꯊꯤꯗꯀꯣ ꯅꯪꯁꯦ ꯈꯜꯂꯔꯣꯏ ꯈꯟꯕ ꯉꯝꯗꯦ ꯀꯔꯝꯕ ꯃꯌꯥꯏꯕꯨ ꯆꯦꯟꯕꯅꯣ ꯍꯌꯦꯡ ꯂꯥꯛꯄꯗ ꯂꯣꯏꯁꯤꯟꯕ ꯋꯥꯗꯣꯏꯅꯦꯕ ꯊꯣꯏꯗꯣꯛꯅ ꯆꯠꯂꯒ ꯊꯥꯗꯣꯛꯅꯁꯨ ꯃꯥꯅꯤ ꯍꯜꯂꯛꯄꯗꯅꯦ ꯋꯥꯗꯣꯏꯅꯤ ꯕꯦꯃꯥ ꯍꯜꯂꯛꯄꯗ ꯋꯥꯗꯣꯏꯅꯤꯁꯨꯅꯦ ꯑꯩꯒꯤ ꯂꯩ ꯄꯥꯝꯕꯤꯒ ꯀꯪꯉꯒ ꯂꯩꯔꯝꯃꯖꯥꯠꯕ ꯏꯁꯤꯡ ꯍꯩꯕꯤꯗꯅ ꯈꯪꯉꯕ ꯅꯍꯥꯟꯃꯨꯛꯅꯦ ꯐꯖꯅ ꯁꯥꯠꯅ ꯂꯩꯍꯧꯈ꯭ꯔꯕ ꯂꯩꯅꯦ ꯇꯣꯞꯇ ꯀꯪ ꯂꯩꯔꯝꯕ ꯍꯣ ꯄꯨꯟꯁꯤ ꯆꯦꯟꯖꯤꯜꯂꯣꯏꯗ꯭ꯔꯤꯉꯩ ꯃꯌꯥꯝ ꯑꯅꯧꯕꯗꯤ ꯑꯥꯏꯗꯤ ꯑꯣꯏꯔꯗꯤ ꯁꯞ ꯑꯃ ꯊꯣꯏꯔꯒꯣꯏ ꯃꯌꯥꯝ ꯁꯥꯃꯣꯜꯂꯤꯅꯤꯗ ꯁꯞ ꯇꯧꯕꯤꯌꯨ ꯑꯣ ꯅꯤꯡꯊꯧ ꯍꯣꯏ ꯁꯥꯃꯣꯜꯂꯤꯅꯤ ꯅꯤꯡꯊꯧꯒꯤ ꯁꯞ ꯄꯥꯝꯃꯨꯅꯨꯕ ꯇꯧꯕ ꯂꯣꯏꯕꯒ ꯂꯣꯏꯅ ꯀꯦꯟꯈꯤꯕ ꯃꯥꯒꯤ ꯁꯞꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯣ ꯅꯍꯥꯟꯅꯦ ꯁꯔꯃꯥꯒꯤꯗꯣ ꯃꯥꯅ 3 ꯇꯧꯁꯜꯂꯛꯄ ꯉꯥꯏꯍꯥꯛ ꯂꯩꯔꯒ 3 ꯂꯣꯏ ꯃꯥꯡꯈ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯥꯟꯅꯗꯕꯅꯤꯀꯣ ꯇꯥꯕꯅꯤ ꯂꯣꯏꯅ ꯁꯥꯃꯣꯜꯂꯤꯅ ꯅꯣꯛꯏꯅꯗꯤ ꯀꯞꯄꯤꯅꯤ ꯃꯥꯁꯦ ꯅꯦꯅꯦ ꯀꯃꯦꯟ ꯇꯧꯕ ꯌꯥꯗꯦ ꯑꯩꯒꯤ ꯂꯥꯏꯐꯗꯤ ꯀꯩꯒꯤꯅꯣ ꯅꯦꯅꯦꯕ ꯈꯪꯗꯦ ꯅꯣꯏꯗꯥꯏꯗꯣ ꯇꯧꯕ ꯃꯤꯗꯣ ꯂꯩꯅꯥꯏ ꯃꯅꯥꯛꯇ ꯆꯧ ꯅꯣꯡꯃꯅ ꯏꯅꯛ ꯅꯛꯅꯩꯗꯨꯕꯨ ꯏꯀꯪ ꯊꯥꯗꯗꯤ ꯅꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯥꯟꯊꯣꯛꯑꯒ ꯁꯨꯝ ꯇꯨꯔꯦꯟꯗꯣ ꯁꯨꯝ ꯂꯥꯜꯂꯒ ꯆꯠꯂꯤ ꯅꯠꯇ꯭ꯔꯥ ꯂꯥꯟꯊꯣꯛꯑ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯏꯀꯪ ꯊꯥꯗꯗꯤ ꯅꯤꯡꯊꯝꯊꯥꯗ ꯏꯁꯤꯡ ꯂꯩꯇꯗꯤ ꯁꯨꯝ ꯂꯥꯟꯊꯣꯛꯑꯒ ꯐꯥꯎꯗꯣꯛꯅꯔ ꯆꯠ ꯃꯥꯟꯅꯦ ꯇꯨꯔꯦꯟꯗꯒꯤꯀꯣ ꯑꯩꯅ ꯅꯍꯥꯟ ꯑꯩꯒꯥ ꯒꯧꯔꯤ ꯍꯣꯏꯒꯤꯗ ꯍꯪꯉꯤꯗꯣ ꯑꯩꯒꯥ ꯒꯧꯔꯤ ꯍꯣꯏꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯂꯥꯏꯃꯤꯡ ꯂꯧꯕꯩ ꯂꯥꯛꯑꯝꯃꯦꯕ ꯃꯣꯏ ꯕꯣꯔꯣꯏ ꯄꯥꯝꯕꯤꯒ ꯌꯥꯝ ꯍꯧꯕꯅꯦ ꯑꯩꯒꯥ ꯒꯧꯔꯤ ꯍꯣꯏꯒꯤ ꯃꯥꯟꯅꯂ ꯍꯪꯉꯤꯕ ꯁꯥꯃꯣꯜꯂꯤꯅꯤꯗ ꯍꯪꯉꯤꯗꯣ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯊꯣꯛꯂꯕ ꯀꯥꯆꯤꯟꯗ ꯗꯤꯄꯥꯟꯖꯂꯤꯒꯤ ꯃꯆꯥꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯩꯅꯣꯅꯦ ꯃꯥꯏꯊꯣꯡꯁꯦ ꯅꯨꯄꯥꯒꯤ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯃꯥ ꯑꯩꯅꯗꯤ ꯍꯩꯈ꯭ꯔꯕꯅꯤꯅ ꯍꯥꯏꯕ ꯑꯗꯩ ꯃꯥ ꯀꯃꯦꯟ ꯊꯥꯕ ꯌꯥꯗꯦ ꯍꯥꯏ ꯀꯃꯦꯟ ꯏꯕ ꯀꯩꯅꯣꯝ ꯇꯧꯕ ꯌꯥꯗꯦ ꯑꯦꯜꯕꯤ ꯊꯥꯕꯒꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯍꯩꯕꯩ ꯋꯥꯗꯤ ꯑꯩꯁꯨ ꯅꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯍꯩꯈ꯭ꯔꯄꯣꯠꯅꯤ ꯌꯥꯝꯅ ꯆꯞ ꯃꯥꯟꯅꯩ ꯁꯥꯃꯣꯜꯂꯤꯅꯤꯅ ꯃꯥ ꯑꯦꯜꯕꯤ ꯊꯥ ꯌꯥꯗꯦ ꯀꯩꯅꯣꯝ ꯍꯥꯏ ꯅꯪꯗꯤ ꯊꯥꯔꯤꯅ ꯑꯗꯨꯗꯅꯦ ꯑꯩꯅ ꯅꯪ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯁꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯂꯥꯛꯑꯦ ꯑꯣꯏꯃꯥ ꯑꯣ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯈꯔ ꯄꯤꯔꯧꯅꯦ ꯍꯣ ꯀꯩꯅꯣ ꯂꯩꯅꯥ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯎꯁꯦ ꯂꯩꯅꯥ ꯂꯩꯕꯥꯛꯇ ꯊꯝꯃꯤꯅꯦ ꯑꯩ ꯐꯣꯟꯁꯦ ꯁꯥꯒꯠꯄꯅ ꯐꯣꯟꯁꯤꯁꯨ ꯃꯜꯂꯦ ꯑꯗꯨꯅ ꯑꯝꯇꯪ ꯂꯧꯒꯦꯁꯨ ꯉꯝꯖꯗ꯭ꯔꯤ ꯂꯩꯕꯥꯛꯇ ꯊꯝꯃꯒꯗꯤ ꯈꯤꯇꯪ ꯁꯥꯕꯁꯦ ꯐꯩꯗꯅ ꯑꯗꯨꯒꯤ ꯑꯣ ꯑꯩꯁꯦ ꯂꯥꯏꯠꯁꯦ ꯌꯥꯝꯅ ꯏꯟꯈꯠꯅ ꯂꯩꯔꯝꯒꯅꯤꯅ ꯂꯥꯏꯠ ꯉꯥꯜꯂꯒ ꯃꯝꯃꯦ ꯃꯝꯗꯦ ꯌꯥꯝ ꯉꯥꯟꯗꯦ ꯇꯜꯃꯥ
Talma dia number 1 ni moidi hei sana hei jam ai hei gande da white king thank you 20 lakhs sugar isai hei te to ina ma hei ramara sina mo kana dinesh mu lai ne hoi ma kai ku mu lao rồi hen ba chỉ đang lấy nã nó cái nó holi cái xe hay nó ý xe cái sắp mình ta cái đại để lấy nã xin ngon holi xe tharo cái hay chơi tao sắp tao vậy ngon đó tek ba kudare dinesh na kari no ai palem sharma panlido haiba sharma do nangi palem do hei haiba lb thaba khotpa jaga tha semdok semjin khangi hei haiba khanglabra kari hari no dinesh nangi palem do jam hei ai ni bebita na holi ge ba ai ka de holi se hei ge na sakru sakta bai ngonda ma ba hay he hai bà này na rebita na de sina tamo am lai adu budi macha gi palem ni na hai ba tamo thank you rebita thank you kuba kudare karino no je phaje rinda 곤치 하입니다. 토자는 그냥 하이 킹니 하이바 킹니 하이 rồi nó sẽ đi khăng điện king 토자 thank you 22 số 그래 얼마 năng sẽ có mấy tôi nó không để cố cả sai này có mấy tôi nó năng bỏ những cái phone 좀 tầng đấy tôi rồi mẹ làm gì bỏ ninh thâu có mấy tôi này còn năng bỏ ninh thâu tao nào hóa dâu rồi cái tâm bi bên nung shiba mà muốn lại DGP wow DGP ninh thâu ni she show thank you ninh thâu white king thank you Vrindavan duge nabadip sita maming hung bhaktani khidadabani Vrindavan duge nabadip sita Thaujal duge DGP siga tamuduga DGP siga Abdullah thank you maming hungvatani khinadabani Devita kuwa kori DGP Abdul Razak lai thank you Abdul thank you ina ngasai nangi da sappi khrabani ko Lakshman cái bảo Lam Krishna Kishan này rồi từ cái đi quay tiking này khăn này cái đi tàu đi bên nó mayam xe ôi đặc biệt LV đã support tàu nào đấy mà tầm sang đã bạn
ꯍꯦꯜꯕꯤ ꯀꯕꯛ ꯀꯕꯛ ꯑꯗꯨꯝ ꯊꯥꯖꯤꯜꯂꯒ ꯊꯕꯛ ꯃꯨꯛꯁꯨ ꯉꯥꯏꯍꯥꯛ ꯃꯨꯛꯐꯝ ꯈꯪꯉꯕ ꯑꯕꯗꯨꯜ ꯊꯕꯛꯁꯦ ꯀꯟꯈ꯭ꯔꯕ ꯑꯕꯗꯨꯜ ꯏꯕꯨꯡꯉꯣ ꯏꯅꯥꯎꯄꯥ ꯀꯩꯗꯧꯅꯤ ꯊꯕꯛꯁꯦ ꯀꯟꯕꯅ ꯁꯪꯗꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯐꯝꯃꯤꯅꯤ ꯃꯤꯁꯨ ꯊꯥꯅꯩ ꯈꯇꯪ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯏꯔꯦ ꯑꯕꯤꯔ ꯇꯥꯅ ꯇꯥꯅ ꯇꯩꯔꯦ ꯍꯥꯏꯕ ꯑꯕꯗꯨꯜꯅ ꯆꯦ ꯃꯌꯥꯝꯗꯁꯨ ꯍꯥꯏꯌꯨ ꯁꯞ ꯇꯧꯔꯝꯃꯨ ꯍꯥꯏꯅ ꯑꯕꯗꯨꯜꯁꯤꯒ ꯃꯌꯥꯝ ꯁꯞ ꯂꯩꯅꯗ꯭ꯔꯤꯕꯣ ꯂꯩꯅꯔꯝꯒꯅꯤꯗ ꯂꯩꯅꯥ ꯅꯪꯒ ꯂꯩꯅꯗ꯭ꯔꯣ ꯑꯕꯗꯨꯜꯒ ꯂꯩꯅ ꯁꯞ ꯇꯧꯁꯟꯕꯤꯌꯨꯁꯦ ꯑꯕꯗꯨꯜꯁꯦ ꯂꯩꯅꯗ꯭ꯔꯗꯤ ꯅꯠꯇ꯭ꯔ ꯑꯕꯗꯨꯜ ꯅꯪ ꯍꯥꯟꯅ ꯇꯧꯈꯣ ꯈꯪꯕ꯭ꯔꯥ ꯃꯥ ꯍꯟꯖꯔꯛꯀꯅꯤ ꯉꯁꯤ ꯁꯞ ꯇꯧꯔꯒꯅꯦ ꯑꯗꯩꯗꯤ ꯖꯥꯡꯅ ꯑꯗꯨꯝ ꯔꯤꯇꯥꯔꯟ ꯇꯧꯅꯨ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩꯕꯨꯗꯤ ꯈꯪꯖꯗꯦ ꯑꯗꯨꯅ ꯅꯣꯏ ꯀꯣꯟꯅ ꯔꯤꯇꯔꯟꯗꯣ ꯇꯧꯅꯧ ꯃꯤ ꯀꯅꯥ ꯍꯥꯟꯅ ꯇꯧꯁꯜꯂꯣ ꯑꯕꯗꯨꯜ ꯅꯪ ꯍꯥꯟꯅ ꯇꯧꯁꯜꯂꯣ ꯂꯩꯅꯥꯒ ꯂꯩꯅꯗ꯭ꯔ ꯂꯩꯅꯔꯝꯒꯅꯤ ꯑꯩ ꯈꯜꯂꯤꯗ ꯔꯥꯃꯀ꯭ꯔꯤꯁꯅ ꯑꯕꯗꯨꯜ ꯅꯪꯅ ꯉꯔꯥꯡ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯁꯣꯔꯣꯠꯇ ꯅꯪꯅ ꯏꯔꯤꯕ ꯀꯃꯦꯟꯗꯣ ꯀꯔꯤ ꯀꯃꯦꯟꯅꯣ ꯍꯥ ꯀꯩ ꯀꯃꯦꯟ ꯏꯈꯤꯒꯦꯅꯦ ꯑꯕꯗꯨꯜ ꯅꯪꯕꯣ ꯑꯣ ꯑꯕꯗꯨꯜ ꯀꯩ ꯀꯃꯦꯟ ꯏꯈꯤꯒꯦ ꯅꯤꯡꯊꯧꯗ ꯋꯥꯏꯠ ꯇꯤꯀꯤꯡꯁꯤꯗ ꯑꯕꯗꯨꯜ ꯋꯥꯏꯠ ꯇꯤꯀꯤꯡꯗ ꯀꯩ ꯀꯃꯦꯟ ꯏꯈꯤꯒꯦ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯊꯣꯛꯂꯕ ꯀꯥꯆꯤꯟꯗ ꯑꯕꯗꯨꯜꯅ ꯈꯪꯗꯦ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯕ ꯅꯪ ꯑꯣ ꯔꯦꯕꯤꯇꯥ ꯑꯕꯗꯨꯜꯒ ꯅꯪꯒ ꯖꯣꯏꯟ ꯂꯩꯅꯔꯗꯤ ꯂꯩꯔꯦ ꯂꯩꯇ꯭ꯔꯗꯤ ꯇꯧꯁꯜꯂꯣ ꯖꯣꯏꯟ ꯇꯧꯁꯜꯂꯣ ꯂꯛꯁꯃꯟ ꯑꯗꯨꯕꯨ ꯅꯪꯅ ꯉꯔꯥꯡ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜ ꯑꯕꯗꯨꯜ ꯅꯪꯕꯨ ꯀꯔꯤ ꯀꯃꯦꯟ ꯏꯈꯤꯕꯅꯣ ꯍꯥ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯐꯣꯡꯗꯣ ꯇꯥꯔꯒꯦ ꯀꯔꯤ ꯀꯃꯦꯟꯅꯣ ꯏꯔꯤꯕꯗꯣ ꯅꯤꯡꯊꯧꯅ ꯍꯪꯂꯦ ꯑꯕꯗꯨꯜꯗ ꯀꯔꯤ ꯀꯃꯦꯟ ꯏꯔꯛꯏ ꯍꯥꯏꯔꯣ ꯇꯥꯔꯒꯦ ꯍꯥꯏꯔꯣ ꯀꯔꯤ ꯀꯃꯦꯟꯅꯣ ꯄꯣꯏꯃꯥ ꯏꯆꯥꯒꯤ ꯌꯦꯡꯉꯨꯔꯤꯍꯦ
그나기 와클다 그리부 간두나 그리 하이 그러게 해봐 콧상대 이나 망두니 아이고 상대 낭다 나대 ꯅꯪ ꯑꯩꯒꯤ ꯁꯣꯔꯠꯇ ꯀꯃꯦꯟ ꯇꯧꯕꯗꯣ ꯀꯩ ꯍꯥꯏꯅꯣ ꯃꯨꯅꯨ ꯀꯧꯕꯅ ꯀꯜꯂꯤꯕ ꯑꯩꯕꯨꯅꯦ ꯀꯧꯕꯅ ꯅꯆꯤꯟ ꯊꯤꯅꯨꯀꯣ ꯁꯦ ꯂꯩ ꯅꯪꯅ ꯑꯦꯁꯦꯁ ꯂꯩ ꯅꯪꯅ ꯏꯔꯤꯕ ꯀꯃꯦꯟꯗꯣ ꯀꯅꯥꯅꯣ ꯑꯩꯕꯨꯔꯣ ꯍꯥꯏꯁꯦ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯁ꯭ꯌꯥꯝꯒ ꯀꯩꯅꯣꯒꯒꯤ ꯋꯥꯔꯤꯁꯤꯕꯣ ꯀꯔꯤ ꯀꯃꯦꯟ ꯏꯈ꯭ꯔꯒꯅꯦ ꯑꯕꯗꯨꯜ ꯑꯕꯗꯨꯜ ꯀꯔꯤ ꯀꯃꯦꯟ ꯏꯔꯨꯔꯒꯦꯅꯦ ꯂꯛꯁꯃꯟ ꯅꯆꯤꯟ ꯊꯤꯅꯨꯀꯣ ꯍꯥꯏꯕ ꯃꯤꯒꯤ ꯊꯤꯕꯣꯡ ꯄꯟꯅꯨꯀꯣ ꯆꯩꯁꯦ ꯉꯥꯏꯕꯅꯤꯀꯣ ꯍꯥꯏꯕ ꯆꯩꯁꯦ ꯉꯥꯏꯕꯅꯤꯀꯣ ꯀꯔꯤ ꯊꯤꯕꯣꯡ ꯄꯜꯂꯨꯔꯒꯦꯅꯦ ꯑꯕꯗꯨꯜ ꯅꯪꯕꯣ ꯀꯔꯤ ꯑꯕꯗꯨꯜ ꯑꯃꯨꯛ ꯀꯔꯤ ꯀꯃꯦꯟ ꯏꯔꯨꯔꯒꯦꯅꯦ ꯅꯪ ꯀꯔꯤ ꯀꯃꯦꯟ ꯏꯔꯨꯔꯒꯦꯅꯦ ꯃꯤꯒꯤ ꯃꯊꯤꯕꯣꯡ ꯄꯟꯅ ꯀꯃꯦꯟ ꯇꯧꯔꯕꯅꯦ ꯂꯛꯁꯃꯟꯗ ꯋꯥꯏꯇꯤ ꯀꯤꯡꯗ ꯅꯤꯡꯊꯧꯗ ꯃꯆꯤꯟ ꯊꯤꯅꯨꯀꯣ ꯁꯦ ꯔꯦꯕꯤꯇꯥꯅ ꯈꯨꯠ ꯁꯪꯗꯦ ꯏꯅꯝꯃ ꯑꯣꯀꯦ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏ ꯂꯛꯁꯃꯟꯅ ꯅꯪ ꯑꯩꯒꯤ ꯁꯣꯔꯠꯇ ꯀꯃꯦꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯆꯩꯁꯦ ꯖꯥꯝ ꯉꯥꯏꯕꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕ ꯑꯩ ꯌꯦꯡꯒꯦꯀꯣ ꯍꯥꯏ ꯔꯦꯕꯤꯇꯥ ꯅꯣꯛꯈ꯭ꯔꯦ ꯔꯦꯕꯤꯇꯥ ꯀꯩꯅꯣ ꯃꯣꯏ ꯋꯥꯔꯤꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯕꯗꯨꯜꯒ ꯅꯤꯡꯊꯧꯔꯦꯟꯒꯁꯦ ꯀꯔꯤ ꯍꯥꯏꯅꯩꯅꯣ ꯍꯥꯏꯕ ꯇꯧꯔꯤꯁꯦ ꯆꯦꯛ ꯇꯧ ꯀꯔꯤ ꯏꯔꯨꯔꯦ ꯀꯩ ꯍꯥꯏꯕ ꯏꯃꯥ ꯑꯩꯒꯤ ꯊꯧꯁꯦ ꯆꯥꯛ ꯁꯛ ꯂꯣꯏꯁꯜꯂꯣꯏꯌꯦ ꯑꯁꯤꯕ ꯃꯤꯖꯨꯡꯒꯤ ꯁꯣꯔꯥꯠꯀꯤ ꯄꯣꯠꯃꯨꯛ ꯍꯥꯞꯄ ꯆꯠꯇꯣꯏꯕ ꯀꯗꯣꯝꯗꯅꯣ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯗꯣꯏꯁꯦ ꯑꯩꯅꯅꯦ ꯊꯥꯗꯣꯛꯅ ꯆꯦꯟꯗꯣꯏꯅꯤ ꯎꯕ꯭ꯔꯥꯁꯦ ꯍꯦꯛꯄꯤ ꯊꯥꯔꯒ ꯑꯩ ꯐꯝꯕ ꯁꯪꯕ꯭ꯔꯣ ꯊꯕꯛ ꯑꯃꯨꯛ ꯆꯦꯟ ꯑꯃꯨꯛ ꯊꯥ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯨꯠꯁꯤꯒ ꯄꯥꯏꯔ ꯆꯥꯛꯈꯨꯝꯁꯤꯒ ꯍꯟꯀꯠ ꯍꯟꯗꯥ ꯇꯧꯔꯤꯃꯤ ꯊꯕꯛ ꯂꯣꯏꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯅꯨꯡꯁꯤꯕ ꯉꯥꯏꯔꯝꯒꯦ ꯑꯩꯅ ꯅꯪꯕꯨ ꯃꯄꯣꯛꯂꯥꯡꯂꯣꯟ ꯑꯃꯗ ꯀꯔꯝꯕ ꯁꯣꯔꯠ ꯚꯤꯗꯤꯑꯣꯗꯅꯣ ꯍꯥꯏꯔꯛꯎ ꯍꯥꯏ ꯂꯛꯁꯃꯟꯅ ꯅꯣꯏ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯗꯕ ꯃꯥꯜꯂꯤꯀꯣ ꯀꯩ ꯇꯧꯔꯒꯦ ꯁ꯭ꯌꯥꯝ ꯅꯪꯕꯨ ꯌꯥꯝ ꯁꯥꯎꯔꯤꯁꯤꯕꯨ ꯀꯔꯝꯕ ꯀꯃꯦꯟꯇꯅꯣ ꯚꯤꯗꯤꯑꯣ ꯁꯣꯔꯠꯇꯅꯣꯅꯦ ꯑꯩꯕꯨ ꯌꯦꯡꯒꯦꯅꯦ ꯃꯁꯥꯅ ꯇꯧꯕ ꯀꯃꯦꯟꯗꯣ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯑꯩ ꯃꯁꯥꯅ ꯇꯧꯕ ꯀꯃꯦꯟꯗꯣ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯥ ꯑꯩ ꯁ꯭ꯌꯥꯝ ꯌꯥꯝ ꯁꯥꯎꯅ ꯅꯤꯡꯊꯧ ꯀꯩꯅꯣ ꯍꯥꯏꯕ ꯀꯩ ꯍꯥꯏꯕ ꯑꯕꯗꯨꯜ ꯅꯪ ꯀꯔꯤ ꯀꯃꯦꯟ ꯏꯔꯨꯔꯒꯦꯅꯦ ꯑꯕꯗꯨꯜ ꯅꯪ ꯀꯔꯤ ꯀꯃꯦꯟ ꯏꯔꯨꯔꯒꯦ ꯏꯗꯨ ꯅꯤꯡꯊꯧꯁꯤꯒ 이두 ꯅꯤꯡꯊꯧ ꯀꯨꯞꯐꯕꯁꯦ ꯁꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣ 이두 ꯅꯤꯡꯊꯧ ꯀꯨꯞꯐꯕꯁꯦ ꯁꯥꯎꯔꯦ ꯀꯩꯅꯣ ꯑꯕꯗꯨꯜ ꯅꯪꯅ ꯀꯩ ꯀꯃꯦꯟ 이ꯔꯨꯔꯒꯦ 이두 ꯅꯤꯡꯊꯧ ꯄꯥꯏꯃ ꯋꯥꯈꯜ ꯈꯣꯏ ꯁꯥꯎꯅꯒꯅꯨꯀꯣ 이두 ꯅꯤꯡꯊꯧ ꯋꯥꯈꯜ ꯈꯣꯏ ꯁꯥꯎꯅꯅꯨ ꯐꯥꯊꯧ 이치에게 이buꯉꯣ 사오그노 돌아비 아이기 라이나 컷도나 돌아비 아이기
ꯁꯖ꯭ꯌꯥꯒꯤ ꯃꯄꯨ ꯅꯪꯒꯤ ꯃꯤꯡꯂꯦꯝꯕꯨ ꯄꯄꯥ ꯂꯩꯕ꯭ꯔꯥ ꯑꯉꯥꯡ ꯁꯖ꯭ꯌꯥꯒꯤ ꯃꯄꯨ ꯅꯪꯒꯤ ꯃꯤꯡꯂꯦꯝꯕꯨ ꯌꯨꯝ ꯈꯨꯗꯤꯡꯗ ꯂꯥꯡꯂꯣꯟ ꯈꯨꯗꯤꯡꯗ ꯌꯨꯝ ꯈꯨꯗꯤꯡꯗ ꯂꯥꯡꯂꯣꯟ ꯈꯨꯗꯤꯡꯗ ꯑꯣꯏꯖ ꯂꯩꯅꯥꯅ ꯄꯤꯖꯔꯛꯏ ꯑꯣꯏꯖꯒꯦ ꯅꯪꯒꯤ ꯅꯅꯥꯏ ꯑꯣꯏꯖꯕ ꯅꯅꯥꯏ ꯑꯣꯏꯖꯕ ꯁꯤ ꯑꯕꯗꯨꯜꯅ ꯑꯩꯒꯤ ꯊꯤꯕꯣꯡ ꯄꯟꯕ ꯌꯥꯕ꯭ꯔꯣ ꯌꯥꯗꯦ ꯑꯗꯨꯗꯤ ꯌꯥꯗꯦꯀꯣ ꯑꯕꯗꯨꯜ ꯅꯪ ꯀꯔꯤ ꯀꯃꯦꯟ ꯏꯔꯒꯦ ꯃꯤꯒꯤ ꯊꯤꯕꯣꯡ ꯄꯟꯅꯗꯤ ꯏꯕ ꯌꯥꯗꯦ ꯍꯣꯏꯅꯦ ꯍꯥꯏꯅꯒ ꯁꯥꯎꯈ꯭ꯔꯦ ꯃꯌꯥꯒ ꯀꯛ ꯆꯤꯛꯅ ꯑꯕꯗꯨꯜꯅ ꯀꯩꯒꯤꯅꯣ ꯅꯣꯏꯁꯦ ꯑꯣ ꯍꯥꯏꯔꯒ ꯅꯣꯏꯁꯦ ꯀꯩꯒꯤꯅꯣ ꯑꯕꯗꯨꯜ ꯅꯪ ꯀꯩ ꯀꯃꯦꯟ ꯏꯔꯒꯦꯅꯦ ꯑꯣ ꯑꯕꯗꯨꯜ ꯅꯪ ꯅꯣꯛꯊꯔꯛꯏꯁꯦ ꯀꯩꯅꯣ ꯃꯤ ꯅꯤꯡꯊꯧꯔꯦꯜꯅ ꯁꯣꯟꯗꯛ ꯃꯌꯥꯒ ꯀꯛ ꯆꯤꯛꯅ ꯁꯥꯎꯔꯤꯉꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯅꯣꯛꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯕꯗꯨꯜ ꯅꯪ ꯀꯩ ꯀꯃꯦꯟ ꯏꯔꯨꯔꯒꯦ ꯑꯉꯥꯡꯒ ꯁꯥꯎꯅꯒꯅꯨ ꯐꯠꯇꯦ ꯑꯉꯥꯡꯒ ꯁꯥꯎꯅꯅꯨ ꯐꯠꯇꯦ ꯑꯩ ꯕꯣꯛ ꯂꯩꯅꯥꯅ ꯐꯠꯇꯦꯀꯣ ꯕꯣꯛ ꯑꯣꯏꯁꯦ ꯈꯨꯠ ꯁꯪꯗꯕꯅꯤꯅꯅꯦ ꯈꯥꯝꯕ ꯉꯝꯂꯣꯏꯀꯣ ꯑꯩ ꯑꯉꯥꯡꯒ ꯁꯥꯎꯅꯅꯨ ꯐꯠꯇꯦ ꯑꯩꯅ ꯕꯣꯛꯁꯦ ꯃꯈꯨꯠ ꯁꯪꯗꯦ ꯍꯥꯏꯅ ꯃꯁꯨꯁꯤꯡꯗ ꯄꯥꯎꯃꯩ ꯂꯩꯁꯦ ꯇꯥꯎ ꯂꯛꯁꯃꯟꯅ ꯃꯤ ꯂꯣꯏꯅꯒꯦ ꯍꯥꯏꯔꯗꯤ ꯆꯨꯝꯅ ꯂꯣꯏꯅꯒꯦ ꯍꯥꯏꯔꯗꯤ ꯆꯨꯝꯅ ꯀꯃꯦꯟ ꯆꯨꯝꯃꯤ ꯆꯨꯝꯅ ꯀꯃꯦꯟ ꯇꯧ ꯆꯨꯝꯃꯤ ꯀꯃꯦꯟꯗ ꯕꯦꯠ ꯀꯃꯦꯟ ꯇꯧꯅꯔꯨꯅꯨꯀꯣ ꯃꯌꯥꯝ ꯑꯩꯁꯨ ꯇꯜꯂꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯅꯦ ꯕꯦꯠ ꯀꯃꯦꯟꯁꯦ ꯂꯥꯛꯇꯦꯕꯀꯣ ꯑꯗꯣ ꯍꯥꯀꯨꯝ ꯌꯥꯎꯁꯪꯒꯤꯗ ꯏꯄꯥꯝꯗ ꯑꯍꯥꯟꯕꯩꯗꯨꯒ ꯃꯤꯅ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯛꯏ ꯀꯔꯤ ꯀꯥꯟꯅꯔꯦꯅ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦ ꯚꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯚꯥꯏ ꯑꯣꯏꯔꯒꯦ ꯆꯦ ꯍꯥꯏ ꯑꯕꯗꯨꯜꯅ ꯊꯦꯡꯀ꯭ꯌꯨ ꯑꯕꯗꯨꯜ ꯕꯕꯥꯏ ꯅꯪ ꯃꯤꯉꯣꯟꯗ ꯀꯃꯦꯟ ꯏꯕꯗ ꯐꯠꯇꯕ ꯀꯃꯦꯟ ꯏꯅꯨꯀꯣ ꯑꯕꯗꯨꯜ ꯐꯖꯅ ꯏꯌꯨ ꯀꯩꯊꯦꯜ ꯐꯥꯒꯤꯗꯣ ꯅꯣꯏ ꯅꯃꯥ ꯅꯄꯥꯗ ꯍꯥꯏꯔꯨꯆꯣ ꯑꯕꯗꯨꯜꯅ ꯆꯠꯂꯒꯦ ꯑꯗꯨꯅꯤ ꯀꯔꯤ ꯀꯃꯦꯟ ꯏꯔꯛꯏꯅꯣ ꯁ꯭ꯌꯥꯝ ꯀꯤꯔꯕꯣ ꯆꯠꯂꯒꯦ ꯍꯥꯏꯗꯣ ꯑꯣ ꯑꯕꯗꯨꯜ ꯆꯠꯂꯒꯦ ꯍꯥꯏꯗꯣ ꯀꯤꯔꯕ ꯍꯪꯈ꯭ꯔꯦ ꯅꯤꯡꯊꯧꯔꯦꯅ ꯔꯦꯕꯤꯇꯥꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒ ꯉꯥꯛꯅꯧꯀꯣ ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯌꯨ ꯍꯣꯏ ꯑꯩ ꯁꯣꯏꯈꯤꯅ ꯏꯈ꯭ꯔꯤꯃꯤ ꯑꯃꯨꯛ ꯍꯟꯅ ꯏꯔꯔꯣꯏ ꯁꯥꯎꯅꯨ ꯑꯩꯅ ꯐꯥꯒꯤꯅꯦ ꯍꯣꯏ ꯐꯥꯒꯤꯅꯦ ꯍꯥꯏꯅꯁꯨ ꯐꯥꯒꯤꯖꯥꯗꯕ ꯏꯊꯣꯛꯄ ꯍꯥꯏꯗꯣꯛꯄꯤ ꯂꯣꯏꯔꯒꯁꯨ ꯁꯣꯏꯔꯦ ꯍꯥꯏꯔꯒꯁꯨꯕꯨꯗꯤ ꯃꯤꯒꯤ ꯁꯥꯎꯅꯤꯡꯕꯗꯣ ꯀꯣꯛꯀꯗꯧꯗꯤ ꯅꯠꯇꯦꯕ ꯀꯔꯤ ꯍꯥꯏꯅ ꯏꯔꯛꯏꯅꯣ ꯑꯕꯗꯨꯜꯁꯤꯅ ꯑꯕꯗꯨꯜ ꯅꯪꯕꯨ ꯀꯩ ꯍꯥꯏ ꯏꯔꯛꯏꯅꯣ ꯑꯩꯒꯤ ꯊꯤꯕꯣꯡ ꯄꯟꯕ ꯌꯥꯕ꯭ꯔꯣ ꯌꯥꯗꯦ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟ ꯏꯕ ꯌꯥꯗꯦ ꯃꯤꯒꯤ ꯃꯊꯤꯕꯣꯡ ꯄꯟꯅ ꯉꯥꯡ ꯌꯥꯗꯦ ꯑꯕꯗꯨꯜꯗꯨꯅ ꯀꯔꯤꯃꯥꯏ ꯏꯔꯛꯏꯅꯣ ꯆꯠꯈ꯭ꯔꯦ ꯑꯃ ꯆꯠꯂꯒꯦ ꯍꯥꯏꯔꯦ ꯅꯤꯡꯊꯧ ꯀꯤꯔ ꯃꯥꯜꯂꯦ ꯀꯔꯤꯒꯤꯅꯣ ꯀꯃꯦꯟ ꯏꯕꯗ ꯆꯨꯝꯅ ꯏꯗꯦꯁꯦ ꯈꯪꯗꯦꯗ ꯋꯥꯈꯜ ꯈꯟꯊꯗꯕ ꯃꯤꯁꯤꯡꯁꯦ ꯃꯤ ꯇꯤꯟꯅꯔꯗꯤ ꯌꯥꯝꯅ ꯈꯟꯊꯅ ꯇꯤꯟꯅꯒꯗꯕꯅꯤ ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯝꯕ ꯀꯃꯦꯟ ꯍꯦꯛ ꯄꯤꯕ ꯌꯥꯗꯦꯕ ꯕꯦꯠ ꯀꯃꯦꯟ ꯏꯅꯔꯤꯁꯤꯡ ꯑꯩ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯊꯤꯕꯣꯡ ꯄꯟꯕ ꯌꯥꯕ꯭ꯔꯣ ꯌꯥꯗꯦ ꯁꯥꯎꯐꯝ ꯊꯣꯛꯏ ꯆꯨꯝꯃꯤ ꯅꯤꯡꯊꯧꯅ ꯁꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯤꯒꯤ ꯃꯊꯤꯕꯣꯡ ꯄꯟꯅ ꯀꯃꯦꯟ ꯏꯗꯣꯏꯗꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯕꯗꯨꯜꯂ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯑꯣ ꯅꯪ ꯀꯔꯤ ꯀꯃꯦꯟ ꯏꯔꯒꯦꯅꯦ ꯑꯕꯗꯨꯜ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯐꯠꯇꯕ ꯃꯤꯒꯤ ꯁꯥꯎꯅꯤꯡꯕ ꯀꯃꯦꯟ ꯏꯒꯅꯨꯀꯣ ꯀꯅꯥꯗꯁꯨ ꯆꯨꯝꯅ ꯏꯌꯨꯕ ꯈꯪꯉꯕ ꯆꯨꯝꯅ ꯐꯖꯅ ꯏꯌꯣ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯇꯧꯒꯅꯨ ꯅꯪ ꯊꯕꯛꯇꯨꯅ ꯂꯨꯕ꯭ꯔꯣ ꯍꯥꯏ ꯑꯕꯗꯨꯜ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯑꯕꯗꯨꯜꯒ ꯀꯩꯅꯣꯒꯤ ꯅꯤꯡꯊꯧꯒꯒꯤ ꯁꯥꯎꯅꯕꯗ ꯑꯣꯏꯗꯣꯔꯦ ꯑꯕꯗꯨꯜ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯊꯤꯕꯣꯡ ꯄꯟꯅ ꯀꯃꯦꯟ ꯏꯔꯤꯗꯣ ꯐꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ
ꯃꯤ ꯂꯣꯏꯅꯕꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯗꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯅꯨ ꯃꯤ ꯂꯣꯏꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯗꯕꯅꯤ ꯃꯤꯕꯨ ꯀꯤꯗ꯭ꯔꯁꯨꯅꯦ ꯏꯁꯣꯔꯕꯨꯗꯤ ꯊꯥꯖꯧ ꯏꯁꯣꯔꯕꯨꯗꯤ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯃꯄꯨꯗꯨꯕꯨꯗꯤ ꯀꯤꯅ ꯆꯠꯂꯨꯀꯣ ꯑꯗꯣ ꯏꯁꯣꯔꯕꯨ ꯊꯥꯖꯔꯗꯤ ꯅꯤꯡꯖꯔꯗꯤ ꯃꯤꯑꯣꯏꯕꯁꯨ ꯁꯨꯝ ꯅꯨꯡꯁꯤꯕꯗꯣ ꯄꯣꯛꯂꯛꯇꯣꯔꯤꯅꯤ ꯑꯩꯒꯤ ꯃꯄꯨꯗꯨꯅ ꯖꯥꯔꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯔꯗꯤ ꯐꯠꯂꯣꯏꯅ ꯍꯥꯏꯗꯣ ꯏꯁꯣꯔ ꯀꯤꯅ ꯆꯠꯀꯗꯕꯅꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯃꯈꯥ ꯊꯥꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯒꯗꯕꯅꯤ ꯑꯩ ꯀꯛꯈꯤꯒꯦꯀꯣ ꯍꯥꯏꯕ ꯀꯩꯅꯣ ꯑꯩ ꯀꯛꯈꯤꯒꯦꯀꯣ ꯍꯥꯏꯁꯤꯕ ꯋꯥꯏꯊꯤ ꯀꯤꯡꯅ ꯍꯥꯏꯔ ꯑꯩ ꯅꯣꯏ ꯃꯃꯥ ꯕꯕꯥꯗ ꯈꯔ ꯇꯥꯛꯄꯤꯌꯨ ꯈꯔ ꯍꯥꯏꯌꯨ ꯅꯣꯏ ꯃꯃꯥ ꯕꯕꯥꯗ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯌꯨ ꯍꯥꯏꯅ ꯈꯔ ꯁꯥꯎꯅꯔꯅꯨ ꯅꯤꯡꯊꯧ ꯁꯥꯎꯔꯅꯨ ꯁꯥꯎꯕ ꯍꯥꯏꯁꯦ ꯐꯠꯇꯕꯅꯤ जल से पतला कौन है जल से पतला ज्ञान है और पाप भूमि करी आएगे कई हाइबा कौबना अꯩꯅ ꯈꯨꯝꯃꯁꯨ ꯇꯥꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯑꯅꯤꯅꯦꯕ ꯈꯪꯉꯕ ꯃꯅꯤꯡꯗ ꯑꯃ ꯃꯃꯥꯡꯗ ꯑꯃ ꯃꯌꯥꯏꯗꯁꯨ ꯑꯃ ꯁꯦ ꯆꯥꯛ ꯊꯤꯟꯕ ꯆꯥ ꯊꯤꯟꯕ ꯑꯃꯨꯛ ꯆꯠꯂꯤꯅꯤ ꯑꯍꯟꯁꯤꯡꯁꯦ ꯆꯥꯛꯊꯣꯛꯂꯛꯁꯤꯟ ꯅꯨꯡꯉꯥꯏꯇꯦ ꯍꯣꯔꯦꯟꯕꯨꯗꯤ ꯆꯥꯛꯆꯥꯕꯕꯨꯗꯤ ꯂꯥꯛꯀꯅꯦꯕ ꯁꯤꯒ ꯕ꯭ꯔꯦꯛꯐꯥꯁꯇꯨꯗꯤ ꯊꯤꯜꯂꯤꯅꯤ ꯌꯥꯎꯗ ꯁꯟꯗꯥꯀꯁꯦ ꯑꯉꯥꯡ ꯄꯤꯛꯏꯉꯩꯗ ꯅꯪꯒꯟꯁꯤꯒ ꯄꯣꯠꯁꯜꯂ ꯆꯥ ꯄꯤꯕ ꯆꯠꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯡꯅ ꯆꯠꯆꯕ ꯉꯝꯃꯦꯅ ꯀꯧꯗ ꯀꯧꯏ ꯑꯍꯟꯁꯤꯡꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯅ ꯈꯨꯝꯕꯁꯨ ꯇꯥꯗꯦ ꯀꯩ ꯍꯥꯏꯕ ꯏꯃꯥ ꯀꯩ ꯍꯥꯏꯅꯣ ꯆꯥꯈ꯭ꯔꯦꯗꯅ ꯆꯥꯈ꯭ꯔꯦ ꯀꯩ ꯆꯥꯈ꯭ꯔꯦꯕ ꯂꯦꯕꯤꯇꯥ ꯅꯪ ꯀꯩꯒꯤꯅꯣ ꯏꯅꯣ ꯍꯅꯨꯕꯤꯗꯣ ꯏꯅꯝꯃ ꯀꯣꯂꯣ ꯕꯣꯂꯣ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯑꯩꯅ ꯀꯧ ꯈꯨꯝꯃꯁꯨ ꯇꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅꯁꯨ ꯃꯅꯨꯡꯗꯩꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒꯩꯗꯤ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯋꯥꯔꯄꯣꯠꯅꯤꯗ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯐꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯟꯕ ꯍꯥꯟꯅꯒꯤ ꯊꯩꯅꯒꯤ ꯌꯨꯝꯗꯣ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯅ ꯑꯗꯨꯒ ꯁꯨꯝ ꯂꯩꯒꯦ ꯑꯩꯈꯣꯏꯁꯤꯁꯨ ꯀꯨꯏꯔꯦꯗ ꯑꯃꯜꯂꯕꯅꯤ ꯁ꯭ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯣ ꯑꯕꯗꯨꯜ ꯅꯪꯅ ꯁꯥꯎꯔꯅꯨ ꯍꯥꯏꯔꯒ ꯆꯨꯝꯃꯤ ꯌꯥꯕ꯭ꯔꯣ ꯃꯥꯅꯤꯅꯦ ꯅꯪꯅ ꯀꯃꯦꯟꯗꯣ ꯄꯥꯕ ꯃꯇꯝꯗꯨꯒ ꯁꯥꯎꯈꯤꯕꯗꯣ ꯁꯥꯎꯔꯅꯨ ꯑꯩ ꯁꯣꯏꯈꯔꯦ ꯍꯥꯏꯔꯦ ꯐꯔꯦ ꯃꯥꯁꯨ ꯁꯣꯏꯈ꯭ꯔꯦꯅꯗꯤ ꯍꯥꯏꯔꯦꯅ ꯁꯣꯏꯈꯔꯦꯀꯣ ꯍꯥꯏꯕ ꯍꯣꯏꯅꯦ ꯅꯪꯅ ꯀꯃꯦꯟꯗꯣ ꯎꯔꯨꯕ ꯃꯇꯝꯗꯨꯒ ꯁꯥꯎꯅꯤꯡꯈꯤꯕ ꯍꯥꯏꯗꯣ ꯑꯗꯨꯝ ꯁꯥꯎꯅꯤꯡꯅ ꯂꯩꯔꯦ ꯑꯗꯣ ꯃꯥꯅ ꯁꯥꯎꯔꯅꯨ ꯍꯥꯏꯅꯗꯤ ꯍꯥꯏꯔꯛꯑꯦꯀꯣ ꯆꯪꯖꯔꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯕꯅꯤ ꯐꯔꯦ ꯈꯔꯗꯤ ꯐꯔꯣ ꯁꯥꯎꯕ ꯑꯣ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯣ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯅꯣ ꯁꯥꯎꯅꯔꯅꯨ ꯐꯔꯦ ꯁꯥꯎꯅꯔꯅꯨꯀꯣ ꯁꯥꯎꯕ ꯍꯥꯏꯁꯦ ꯌꯥꯝꯅꯗꯤ ꯐꯠꯇꯕꯅꯤ ꯁꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯗꯨꯁꯨ ꯁꯥꯎꯅꯤꯡ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯃꯤꯒꯤ ꯋꯥ ꯑꯃꯈꯛ ꯇꯥꯔꯒꯅꯦ ꯅꯨꯡꯗꯥꯡ ꯇꯨꯝꯕꯒ ꯌꯥꯗꯕꯅꯤꯀꯣ ꯇꯨꯝꯕ ꯌꯥꯗꯕꯅꯤ ꯑꯗꯨꯝꯇ ꯃꯤꯀꯞ ꯊꯣꯛꯑꯁꯨ ꯇꯨꯝꯃꯨꯔꯁꯨꯅꯦ ꯃꯤꯀꯞ ꯊꯣꯛꯂꯒ ꯑꯗꯨꯝ ꯈꯟꯅ ꯂꯩꯕꯅꯤ ꯑꯩꯅ ꯏꯍꯥꯏ ꯍꯥꯏꯗꯕ ꯋꯥꯗ ꯃꯤꯅꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯍꯥꯏꯌꯦꯅ ꯋꯥ ꯍꯥꯏꯔꯛꯄꯅꯦ ꯃꯤꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯗꯤ ꯉꯥꯛꯄꯤꯕ ꯇꯥꯏ ꯑꯗꯨꯅꯤ ꯆꯪꯖꯔꯛꯄ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯇꯥꯏ ꯅꯁꯥꯒꯤ ꯀꯃꯦꯟꯕꯨ ꯆꯨꯝꯅ ꯏꯕ ꯍꯩꯇꯕ ꯅꯪꯅ ꯃꯤ ꯈꯟꯅꯕꯁꯨ ꯍꯧꯌꯦ ꯍꯥꯏꯕ ꯁꯥꯎꯔꯅꯨ ꯐꯔꯦ ꯑꯗꯨ ꯅꯤꯡꯊꯧ ꯁꯥꯎꯔꯅꯨ ꯐꯔꯦ ꯁꯥꯎꯔꯅꯨ ꯌꯥꯝ ꯁꯥꯎꯅꯨ ꯐꯠꯇꯦ ꯑꯁꯥꯎꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤꯀꯣ जल से पतला कौन है ꯒ꯭ꯌꯥꯟ ꯋꯥꯈꯜ ꯂꯧꯁꯤꯡ ꯒ꯭ꯌꯥꯟꯁꯦ
Ising haise paꯈ꯭ꯔꯕꯅꯤ isingꯗꯒꯤ ꯍꯦꯟꯅ ꯄꯥꯏꯌꯦ ꯄꯥꯞꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒꯤ ꯍꯦꯟꯅ ꯂꯨꯝꯃꯦ ꯄꯥꯞꯁꯦ ꯚꯨꯃꯤ ꯑꯁꯥꯎꯕꯁꯦ ꯐꯠꯇꯦ ꯕꯣꯛ ꯍꯥꯏꯈ꯭ꯔꯦ ꯕꯣꯕꯣꯛ ꯍꯥꯏꯅ ꯖꯦꯡꯁꯦ ꯀꯩ ꯈꯨꯖꯦꯡꯅꯣꯁꯦ ꯁꯤꯅ ꯀꯅꯥꯅꯣꯅꯦ ꯔꯣꯕꯤꯟ ꯃꯉꯥꯡꯁꯦ ꯍ꯭ꯋꯥꯏꯠ ꯇꯤꯀꯤꯡꯂꯁꯤꯁꯨ ꯂꯥꯏꯛ ꯊꯦꯡꯛ ꯌꯨ 26 ꯌꯧꯔꯦ ꯏꯃꯥ ꯄꯨꯡ ꯑꯃꯒ ꯐꯥꯗꯣꯔꯦꯁꯦ ꯑꯩꯅ ꯑꯗꯨꯝ ꯊꯥꯖꯤꯟꯕꯗ ꯐꯅ ꯅꯨꯡꯉꯥꯏ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯍꯋꯥꯏ ꯑꯃ ꯊꯣꯡꯅꯗꯤ ꯂꯩꯔꯦꯕ ꯆꯝꯊꯣꯡ ꯑꯃꯒ ꯊꯣꯡꯒꯦ ꯑꯗꯨꯒꯩꯗꯤ ꯄꯨꯊꯤ ꯈꯔ ꯑꯗꯨꯒꯩꯗꯤ ꯂꯨꯄꯥ ꯃꯥꯟꯕꯤ ꯈꯔ ꯂꯩ ꯑꯗꯨꯅ ꯕꯖꯥꯔ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯕꯗꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯗꯨꯗꯩ ꯕꯣꯔꯥ ꯑꯃ ꯇꯧꯔꯣ ꯍꯥꯏꯔꯛꯀꯅꯤ ꯌꯣꯡꯆꯥꯛ ꯑꯃ ꯂꯧꯔ ꯃꯦꯠꯂꯣ ꯍꯥꯏꯔꯛꯈꯤꯅꯤ ꯑꯕꯗꯨꯜꯅ ꯀꯩ ꯍꯥꯏꯕ ꯕꯥꯏ ꯕꯥꯏ ꯆꯦ ꯑꯩ ꯊꯕꯛ ꯁꯨꯒꯦꯀꯣ ꯍꯥꯏꯕ ꯅꯊꯧꯗꯣ ꯁꯨꯔꯣꯀꯣ ꯑꯗꯨꯒꯅꯦ ꯃꯤꯉꯣꯟꯗ ꯀꯃꯦꯟ ꯏꯕꯗꯅꯦ ꯐꯖꯅ ꯏꯌꯨꯀꯣ ꯑꯕꯗꯨꯜ ꯃꯤꯒ ꯈꯟꯅꯅꯨ ꯃꯤꯒꯤ ꯁꯥꯎꯅꯤꯡꯕ ꯊꯕꯛ ꯇꯧꯒꯅꯨ ꯅꯪꯒꯤ ꯃꯄꯨꯗꯨꯅꯅꯦ ꯌꯥꯔꯣꯏ ꯑꯐꯕ ꯊꯕꯛ ꯇꯧ ꯃꯤꯒꯤ ꯁꯥꯎꯅꯤꯡꯕ ꯀꯩꯅꯣ ꯇꯧꯕ ꯐꯨꯕ ꯍꯥꯏꯕꯁꯦ ꯃꯤꯉꯣꯟꯗꯅꯦ ꯐꯨꯔꯒꯇ ꯅꯥꯕ ꯅꯠꯇꯦꯀꯣ ꯋꯥꯍꯩꯅ ꯐꯨꯕꯁꯤꯁꯨ ꯌꯥꯝꯅ ꯅꯥꯕꯅꯤꯀꯣ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯀꯨꯅꯣꯗꯤꯟ ꯇꯧꯅꯨꯀꯣ ꯃꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯤꯉꯣꯟꯗ ꯊꯃꯣꯏ ꯁꯣꯛꯄ ꯋꯥ ꯉꯥꯡꯕ ꯆꯩꯕ ꯀꯣ ꯈꯨꯠꯅ ꯆꯩꯅ ꯐꯨꯕꯇꯅꯁꯨ ꯅꯥꯕ ꯅꯠꯇꯦꯕꯀꯣ ꯋꯥꯍꯩꯅ ꯐꯨꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯅꯣꯏꯅ ꯁꯥꯎꯔꯒ ꯕꯣꯛꯇꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏꯔꯣ ꯍꯥ ꯍꯥꯏꯔꯒ ꯅꯣꯛꯊꯈ꯭ꯔꯦ ꯕꯣꯛ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯅꯣ ꯅꯤꯡꯊꯧꯒꯤ ꯏꯃꯣꯖꯤꯗꯣ ꯀꯩꯅꯣ ꯑꯩ ꯈꯪꯗꯦ ꯑꯗꯨꯏꯗꯣ ꯑꯩꯁꯦ ꯌꯥꯝ ꯈꯪꯗꯦꯕ ꯊꯣꯏꯕꯤ ꯁꯅꯥꯃꯨꯛ ꯂꯥꯛꯑꯦ ꯋꯥꯏ ꯇꯤꯀꯤꯡ ꯊꯦꯡꯛ ꯌꯨ ꯊꯣꯏꯁꯅꯥ ꯑꯣ ꯊꯣꯏꯁꯅꯥ ꯁꯥꯎꯔꯅꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯣꯡꯗ ꯌꯣꯜꯍꯤꯡ ꯊꯥꯡꯈꯤꯕꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯔꯦ ꯁꯥꯈ꯭ꯔꯞꯇꯣꯏꯕ ꯅꯪꯗꯔꯤ ꯑꯩꯅ ꯕꯟꯙꯥ ꯀꯣꯕꯤ ꯂꯩꯒ ꯀꯥꯎꯔꯨꯔꯦꯅꯦ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯂꯩꯔꯦ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯨ ꯃꯥꯒꯤꯅꯤ ꯍꯤꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯨ ꯃꯥꯒꯤꯅꯤ ꯀꯣꯅꯤꯡꯊꯧ ꯊꯣꯏꯁꯅꯥ ꯁꯥꯎꯔꯅꯨ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯊꯣꯛꯂꯕ ꯀꯥꯆꯤꯟꯗ ꯆꯤꯟꯖꯥꯛ ꯃꯥꯟꯅꯗꯕꯁꯤꯁꯨ ꯂꯨꯏꯅꯦ ꯑꯃꯅ ꯑꯃ ꯆꯥꯕ ꯌꯥꯗꯦ ꯑꯃꯅ ꯑꯃ ꯆꯥꯕ ꯌꯥꯗꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯅꯅꯥꯏꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯤ ꯑꯣ ꯂꯩꯅꯥ ꯅꯪꯒꯤ ꯔꯦꯗꯤꯑꯣ ꯂꯩꯕ꯭ꯔꯣ ꯑꯩ ꯉꯁꯥꯏ ꯏꯁꯩꯁꯦ ꯇꯥꯔꯕꯣ ꯅꯪꯕꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯅꯅꯥꯏꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯤ ꯑꯗꯣ ꯇꯥꯔꯕ ꯂꯩꯅꯥ ꯔꯦꯗꯤꯑꯣꯗ ꯎꯈꯤꯗꯔꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯣ ꯅꯪꯕꯨ ꯎꯈꯤꯗꯔꯦ ꯀꯁꯨꯛ ꯀꯨꯏꯕꯁꯦ ꯃꯤꯉꯣꯟꯗ ꯄꯤꯈ꯭ꯔꯦꯅ ꯃꯥꯗꯣ ꯑꯩꯈꯣꯏꯁꯨꯅꯦ ꯑꯃꯨꯛꯀ ꯂꯩꯔꯒꯅꯦ ꯁꯨꯝ ꯌꯥꯗꯗꯅ ꯂꯥꯏꯛ ꯑꯩ ꯀꯅꯥꯅꯣ ꯁꯤꯕꯣ ꯁꯔꯖꯨ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯑꯣꯏꯃꯥ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯂꯥꯏꯛ ꯀꯥꯏꯅ ꯃꯩꯇꯩꯂꯣꯟꯗꯒ ꯏꯔꯛꯏꯅꯦ ꯊꯦꯡꯛ ꯌꯨ ꯏꯗꯨꯅꯤꯡꯊꯧ ꯋꯥꯈꯜꯗ ꯑꯩꯒꯤ ꯋꯥꯈꯜ ꯀꯌꯥ ꯀꯌꯥ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯕ ꯇꯥꯔꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡꯖꯧꯗꯅ ꯅꯣꯡꯃ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯅꯪꯕꯨ
ꯄꯤꯛꯂꯤꯉꯩꯗ ꯇꯥꯈ꯭ꯔꯦ ꯏꯅꯝ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯉꯩꯗ ꯍꯅꯨꯕꯤ ꯄꯤꯛꯂꯤꯉꯩꯗ ꯇꯥꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯅ ꯏꯋꯥ ꯅꯥꯏꯔ ꯃꯇꯨꯡꯗ ꯁꯛꯏꯅꯤ ꯈꯪꯉꯨ ꯏꯝꯐꯥꯜꯗ ꯏꯝꯐꯥꯜꯗ ꯅꯠꯇꯦ ꯁꯤꯜꯆꯔꯗ ꯑꯩꯅ ꯁꯛꯏꯅꯤ ꯏꯕꯦꯝꯃ ꯑꯩꯅꯅꯦ ꯂꯨꯍꯣꯡꯉꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯣꯗꯤꯁꯟ ꯊꯥꯔꯝꯕ ꯁꯤꯜꯆꯔꯗ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯀꯩꯅꯣ ꯂꯥꯛꯏ ꯄꯥꯁ ꯇꯧꯔꯦ ꯑꯩꯅ ꯑꯗꯨꯏ ꯑꯃꯨꯛꯇꯪꯅꯤ ꯍꯥꯞꯄꯨꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯇ꯭ꯔꯦ ꯏꯕꯦꯝꯃ ꯃꯧ ꯑꯣꯏꯔꯕ ꯍꯥꯏꯁꯦ ꯆꯐꯨ ꯏꯋꯥꯟ ꯈꯥꯕꯩ ꯆꯦꯀꯞꯅ ꯍꯦꯜꯂꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯂꯥꯛꯏ ꯌꯨꯝꯗ ꯏꯁꯩ ꯍꯥꯞꯄꯨ ꯂꯥꯎ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯋꯥꯈꯜꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯈꯛꯇꯅꯤ ꯍꯥꯞꯄꯤꯕ ꯍꯧꯖꯤꯛ ꯏꯁꯩꯕꯨ ꯑꯩꯅ ꯁꯛꯈꯤꯕ ꯀꯥꯎꯈ꯭ꯔꯦ ꯀꯩ ꯏꯁꯩꯅꯣ ꯕꯦꯕꯤꯇꯥꯅ ꯈꯨꯕꯥꯛ ꯐꯨꯔꯛꯏ ꯄꯤꯛꯂꯤꯉꯩꯗ ꯇꯥꯈ꯭ꯔꯦ ꯀꯥꯏꯅ ꯆꯍꯤ ꯀꯌꯥ ꯃꯃꯥꯡꯗꯅꯣ ꯅꯪꯅ ꯇꯥꯏꯗꯣ ꯏꯅꯝꯃꯒꯤ ꯈꯣꯟꯖꯦꯜꯗꯣ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏ ꯑꯗꯨꯅꯦ ꯀꯥꯔꯇꯨꯟ ꯁꯤꯡꯒꯔ ꯑꯣꯏꯇꯥꯃꯤꯅ ꯊꯦꯡꯀ꯭ꯌꯨ ꯀ꯭ꯂꯦꯞ ꯇꯧꯕꯤꯔꯛꯄꯒꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯅꯥ ꯂꯥꯏꯛ ꯑꯣꯏꯃꯥ ꯅꯤꯡꯊꯧ ꯅꯪꯕꯨ ꯃꯣꯕꯥꯏꯜ ꯀꯌꯥꯗꯩꯅꯣ ꯑꯃꯈꯛꯇꯪ ꯂꯩꯅ ꯇꯧꯔꯤꯁꯤꯕꯣ ꯋꯥꯔꯝꯃꯅꯤ ꯅꯪꯕꯨ ꯅꯈꯨꯠꯇꯣ ꯅꯥꯔꯝꯃꯅꯤꯅꯦ ꯅꯆꯦꯗ ꯂꯥꯏꯛ ꯄꯤꯕꯗ ꯋꯥꯔꯝꯃꯅꯤ ꯍꯥꯏꯕ ꯀꯥꯏꯅꯅꯤ ꯅꯍꯥꯛꯀ ꯀꯗꯥꯏꯗ ꯆꯠꯂꯨꯅꯤ ꯊꯥꯗꯣꯛꯇꯨꯅ ꯁꯤꯁꯨ ꯁꯛꯄꯅꯦ ꯂꯩꯅꯥ ꯑꯩꯅ ꯔꯦꯗꯤꯑꯣꯗ ꯀꯔꯝꯅ ꯀꯥꯏꯅꯅꯤ ꯅꯍꯥꯛꯀ ꯀꯗꯥꯏꯗ ꯆꯠꯂꯨꯅꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯕ ꯃꯐꯝ ꯑꯃ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕ ꯀꯔꯝꯅ ꯀꯥꯏꯅꯅꯤ ꯅꯍꯥꯛꯀ ꯑꯩꯅ ꯁꯛꯈ꯭ꯔꯤꯅꯦ ꯂꯩꯅꯥ ꯑꯩꯕꯧꯅ ꯀꯥꯎꯔꯦ ꯏꯁꯩꯁꯦ ꯅꯤꯡꯊꯧ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯀꯩꯅꯣ ꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯏꯃꯣꯖꯤꯁꯦ ꯀꯩꯅꯣ ꯑꯩ ꯈꯪꯗꯦꯅꯦ ꯅꯨꯡꯁꯤ ꯁꯩꯍꯧꯗ ꯌꯥꯎꯈꯤꯗꯦ ꯀꯥꯏꯅꯕ ꯀꯧꯕ ꯃꯌꯦꯛꯇꯣ ꯀꯠꯊꯣꯛꯄ ꯅꯠꯇꯅ ꯅꯉꯣꯟꯗ ꯂꯩꯖꯕ ꯈꯨꯗꯤꯡ ꯈꯥꯛꯈꯤꯗꯦ ꯀꯔꯝꯅ ꯀꯥꯏꯅꯅꯤ ꯅꯍꯥꯛꯀ ꯔꯦꯗꯤꯑꯣ ꯂꯩꯔꯗꯤꯅꯦ ꯑꯩꯕꯨ ꯑꯃꯨꯛ ꯇꯥꯍꯧꯗꯦ ꯏꯕꯦꯝꯃ ꯏꯁꯩꯗꯣ ꯍꯥꯞꯄꯒ ꯀꯥꯕꯣꯛ ꯌꯥꯗꯕ ꯔꯦꯗꯤꯑꯣꯝꯗꯤ ꯑꯃꯨꯛ ꯈꯛꯇꯤ ꯈꯇꯪ ꯇꯥꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯩꯅ ꯁꯛꯆꯔꯒ ꯑꯩꯐꯥꯎ ꯇꯥꯕ ꯐꯪꯖꯗꯦ ꯑꯩꯒꯤ ꯅꯥꯀꯣꯡꯁꯤꯅ ꯔꯦꯗꯤꯑꯣ ꯂꯩꯇꯅ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯌꯥꯝꯈ꯭ꯔꯦ ꯀꯔꯝꯅ ꯀꯥꯏꯅꯅꯤ ꯅꯍꯥꯛꯀ ꯀꯗꯥꯏꯗ ꯆꯠꯂꯨꯅꯤ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯊꯧ ꯅꯪꯕꯨ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯣꯅꯦ 38 ꯁꯨꯔꯦ ꯅꯤꯡꯊꯧꯔꯦꯟ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯄꯣꯊꯥꯔꯣ ꯕ꯭ꯂꯨ ꯍꯥꯞꯀꯦ ꯅꯤꯡꯊꯧꯔꯦꯟꯒꯤ ꯍꯥꯞꯇꯦ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯧꯔꯦꯟ ꯋꯥꯔꯝꯃꯅꯤ ꯅꯪ ꯄꯣꯊꯥꯖꯔꯣ ꯁꯥꯎꯁꯨ ꯄꯪꯁꯥꯎꯗ ꯁꯥꯎꯔꯦ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯗ ꯁꯥꯎꯅ ꯁꯥꯎꯗꯕ ꯇꯝꯃꯨꯀꯣ ꯌꯥꯝꯅ ꯁꯥꯎꯕꯁꯦ ꯐꯠꯇꯕꯅꯤ ꯑꯁꯥꯎꯕꯅ ꯑꯃꯥꯡꯕ ꯑꯣꯏꯕꯅꯤ ꯁꯥꯎꯗꯕ ꯇꯝꯃꯨ ꯍꯥꯏꯔꯁꯨ ꯃꯤꯒꯤ ꯈꯣꯏꯗꯧ ꯆꯤꯛꯄ ꯋꯥ ꯍꯥꯏꯔꯗꯤ ꯁꯥꯎꯕ ꯇꯥꯕꯅꯤꯀꯣ ꯑꯗꯨꯕꯨ ꯁꯥꯎꯕꯁꯦ ꯐꯠꯇꯦ ꯌꯥꯝꯅ ꯁꯥꯎꯕꯗꯒꯤ ꯑꯃꯥꯡꯕ ꯌꯥꯝꯅ ꯑꯣꯏꯕꯅꯤ ꯁꯥꯎꯅꯨꯀꯣ ꯏꯕꯦꯗꯨ ꯅꯤꯡꯊꯧ
ꯀꯔꯤꯒꯤ ꯇꯝꯕꯤꯕꯅꯣ ꯅꯨꯡꯁꯤꯕ ꯃꯉꯥꯎ ꯊꯤꯗꯀꯣ ꯅꯪꯁꯦ ꯈꯜꯂꯔꯣꯏ ꯈꯜꯂꯣꯏ ꯃꯥꯡꯉꯝꯗꯦ ꯍꯣ ꯀꯔꯝꯕ ꯃꯌꯥꯝꯕꯨ ꯆꯦꯟꯕꯅꯣ ꯑꯆꯤꯛꯄ ꯇꯟꯖꯥꯗ ꯏꯊꯟꯇ ꯅꯤꯡꯊꯧ 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 ꯊꯦꯡꯛ ꯌꯨ ꯅꯤꯡꯊꯧ ꯑꯩꯁꯨ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯝꯇꯪ ꯇꯧꯒꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧꯅ ꯅꯝꯕꯔ 1ꯗ ꯂꯩꯁꯤꯅ ꯌꯥꯝꯅ ꯇꯧꯅꯕꯅꯤ ꯃꯤ ꯃꯌꯥꯝ ꯀꯣ ꯑꯕꯗꯨꯜꯁꯤꯅ 2ꯗꯕꯨ ꯂꯩꯔꯝꯃꯤꯅꯦ ꯀꯔꯤꯒꯤ ꯇꯝꯕꯤꯕꯅꯣ ꯅꯨꯡꯁꯤꯕ ꯃꯉꯥꯎ ꯊꯤꯗꯀꯣ ꯅꯪꯁꯦ ꯈꯜꯂꯔꯣꯏ ꯈꯜꯂꯤ ꯃꯥꯡꯉꯝꯗꯦ ꯀꯔꯝꯕ ꯃꯥꯃꯣꯒꯤ ꯃꯌꯥ ꯅꯨꯄꯥꯅꯁꯨ ꯑꯃ ꯂꯥꯛꯑꯝꯃꯤꯕꯨ ꯈꯪꯗꯦ ꯀꯔꯝꯕ ꯃꯌꯥꯏꯕꯨ ꯆꯦꯟꯕꯅꯣ ꯄꯨꯡ ꯑꯃꯕꯨ ꯍꯦꯟꯈ꯭ꯔꯦꯅꯦ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯅꯤꯡꯊꯧ ꯏꯗꯨ ꯅꯤꯡꯊꯧꯒꯤ ꯂꯃꯟꯁꯦ ꯅꯆꯦꯅ ꯁꯤꯡꯕ ꯉꯝꯗꯅ ꯇꯣꯟꯁꯜꯂꯦ ꯏꯗꯨ ꯅꯤꯡꯊꯧ ꯅꯨꯡꯁꯤꯕ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠꯁꯦ ꯏꯗꯨ ꯅꯤꯡꯊꯧꯁꯤꯅ ꯌꯥꯝꯅꯁꯨ ꯁꯥꯎꯈ꯭ꯔꯦ ꯁꯥꯎꯔꯅꯨ ꯁꯥꯎꯔꯅꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯇꯧꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯏꯐꯕꯇ ꯑꯣꯏꯔꯣ ꯏꯗꯨ ꯅꯤꯡꯊꯧꯁꯨ ꯂꯣꯏꯁꯜꯂꯒꯦꯀꯣ ꯂꯣꯏꯁꯜꯂꯁꯦ ꯑꯗꯨ ꯅꯪ ꯆꯥꯛ ꯆꯥꯔꯕꯅꯦ ꯅꯤꯡꯊꯧ ꯅꯪꯕꯨ ꯂꯣꯏꯁꯜꯂꯁꯤꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯜꯂꯁꯤ ꯏꯗꯨ ꯅꯤꯡꯊꯧ ꯄꯣꯊꯥꯖꯔꯣ ꯋꯥꯔꯝꯃꯅꯤ ꯅꯪ ꯉꯁꯥꯏꯗꯩ ꯀꯃꯦꯟ ꯂꯥꯏꯛ ꯃꯌꯥꯝ ꯄꯤꯕꯗ ꯑꯣ ꯔꯦꯕꯤꯇꯥ ꯅꯪꯅ ꯀꯩꯒꯤꯅꯣ ꯅꯣꯛꯏꯁꯦ ꯅꯣꯛꯄꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜꯅꯤ ꯅꯣꯛꯄꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯅꯨꯡꯁꯤ ꯀꯥꯏꯅꯔꯁꯤ ꯂꯣꯏꯁꯜꯂꯁꯤꯀꯣ ꯄꯨꯡ ꯑꯃꯗꯤ ꯍꯦꯟꯅ ꯊꯥꯖꯔꯦ ꯃꯥ ꯈꯪꯗꯦꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯧꯔꯦꯟ ꯊꯦꯡꯀ꯭ꯌꯨ ꯂꯩꯅꯥ ꯑꯗꯨꯒꯗꯤ ꯁꯥꯃꯣꯂꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯕꯗꯨꯜ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅꯣ ꯆꯅꯨ ꯂꯥꯛꯑꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯥꯎꯗꯦꯗ ꯃꯤ ꯑꯃꯗ ꯈꯟꯅꯕ ꯃꯤꯗ ꯀꯔꯤ ꯋꯥ ꯍꯥꯏꯒꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯆꯨꯝꯃꯤ ꯈꯪꯗꯦ ꯃꯣꯏꯁꯦ ꯋꯥꯈꯜ ꯊꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜ ꯊꯦꯟꯕ ꯃꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯗ ꯈꯟꯊꯕ ꯉꯝꯕꯒꯤ ꯋꯥꯈꯜꯗꯣ ꯂꯩꯇꯅ ꯇꯧꯔꯤ ꯁꯥꯎꯒꯅꯨ ꯑꯗꯨꯅꯤ ꯁꯥꯎꯒꯅꯨ ꯍꯥꯏꯔꯒꯁꯨ ꯌꯥꯗꯦꯀꯣ ꯁꯥꯎꯅꯤꯡꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯈꯟꯅꯇ ꯂꯩꯕꯅꯤ ꯋꯥꯈꯜꯗ ꯁꯨꯝ ꯂꯥꯛꯄꯅꯤꯀꯣ ꯅꯪꯅ ꯈꯜꯂꯣꯏ ꯍꯥꯏꯁꯨ ꯌꯥꯗꯕꯅꯤ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯆꯦ ꯆꯥꯔꯦ ꯀꯥꯡꯁꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯀꯥꯡꯁꯣꯏ ꯈꯔ ꯇꯧꯒꯦꯅ ꯇꯧꯅꯤ ꯍꯋꯥꯏ ꯑꯃꯁꯨ ꯇꯧꯔꯦ ꯈꯔ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯏꯅꯝꯃ ꯑꯩꯒꯤ ꯃꯤꯡ ꯀꯧꯕꯤꯒꯅꯨꯗ ꯀꯩꯒꯤꯅꯣ ꯀꯧꯕꯤꯅꯣ ꯍꯥꯏꯁꯦ ꯀꯧꯗꯣꯏꯅꯤ ꯕꯥꯏ ꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯂꯩꯅꯥ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯜꯂꯦ